ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯤꯗ ꯁꯪꯁꯀ꯭ꯔꯤꯠ ꯇꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯔꯥꯃꯥꯔꯗ ꯁꯪꯁꯀ꯭ꯔꯤꯠ ꯚ꯭ꯌꯥꯀꯔꯟꯗ ꯑꯣꯏꯅ ꯆꯠꯊꯒꯦꯅ ꯈꯟꯖꯔꯤ ꯁ꯭ꯄꯣꯀꯟꯒꯤ ꯑꯃꯁꯨꯡ ꯔꯥꯏꯇꯤꯡ ꯁꯪꯁꯀ꯭ꯔꯤꯠ ꯑꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯃꯊꯪ ꯍꯥꯄꯛꯄꯁꯨ ꯌꯥꯏ ꯑꯍꯥꯟꯕꯗꯤ ꯂꯘꯨ ꯁꯤꯗꯥꯟꯇ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤ ꯑष्ꯇꯥꯙ꯭ꯌꯥꯏ ꯃꯅꯤꯄꯨꯔꯤꯗ ꯁꯪꯁꯀ꯭ꯔꯤꯠ ꯇꯝꯐꯝ ꯇꯥꯡꯅ ꯐꯪꯏ ꯑꯣꯖꯥꯁꯨ ꯇꯥꯡꯏ ꯏꯅꯥꯛꯇ ꯍꯦꯛ ꯂꯩꯔꯒ ꯇꯝꯕꯒꯤ ꯆꯥꯟꯁ ꯈꯨꯗꯣꯡ ꯆꯥꯗꯦ ꯐꯪꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯪꯁꯀ꯭ꯔꯤꯠ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯅꯠꯇꯦ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯁꯪꯁꯀ꯭ꯔꯤꯠ ꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯦ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯑꯣꯡꯗ ꯇꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗꯒꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯗꯨꯅ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯑꯣꯡꯗ ꯇꯥꯛꯄꯅꯤꯅ ꯄꯥꯎꯁꯤ ꯏꯐꯥꯎ ꯐꯥꯎꯅꯗꯦ ꯈꯪꯕꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤ ꯆꯍꯤ 4, 5, 6 ꯇꯝꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯁꯪꯁꯀ꯭ꯔꯤꯠ ꯚ꯭ꯌꯥꯀꯔꯟꯗ ꯒ꯭ꯔꯥꯃꯥꯔꯗ ꯍꯥꯏꯔꯤꯁꯤ ꯁꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯀꯣꯟꯅ ꯈꯪꯉꯤ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯊꯨꯅ ꯈꯪꯕ ꯋꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯈꯪꯕꯗ ꯂꯥꯏꯅꯅꯕ ꯍꯧꯖꯤꯛ ꯃꯣꯗꯔꯟ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯁꯤꯒ ꯆꯥꯟꯅꯒꯗꯧꯕ ꯃꯑꯣꯡꯗ ꯌꯦꯡꯉꯒ ꯁꯪꯁꯀ꯭ꯔꯤꯠ ꯒ꯭ꯔꯥꯃꯥꯔꯁꯦ ꯑꯩꯈꯣꯏ ꯇꯝꯃꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯊꯨꯅ ꯍꯩꯕ ꯌꯥꯒꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯕꯗꯨ ꯈꯟꯖꯕꯗꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯅ ꯁꯪꯁꯀ꯭ꯔꯤꯠꯄꯨ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯂꯘꯨ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤ ꯃꯁꯤꯗ ꯑꯣꯏꯅ ꯍꯧꯔꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀ꯭ꯂꯥꯁꯀ ꯂꯣꯏꯅꯅ ꯁꯪꯁꯀ꯭ꯔꯤꯠ ꯏꯕ ꯃꯌꯦꯛ ꯈꯥꯏꯗꯣꯛꯄ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃꯒ ꯁꯦꯔꯤꯁ ꯑꯣꯏꯅ ꯆꯠꯊꯖꯔꯛꯀꯅꯤ ꯑꯗꯨꯅ ꯑꯃꯅ ꯂꯘꯨ ꯁꯤꯗꯥꯟꯇꯒꯤ ꯑꯃꯅ ꯂꯘꯨ ꯁꯤꯗꯥꯟꯇ ꯍꯥꯏꯕꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯒ꯭ꯔꯥꯃꯥꯔ ꯑꯗꯒꯤ ꯑꯃꯅ ꯃꯌꯦꯛ ꯀꯃꯥꯏꯅ ꯈꯥꯏꯗꯣꯛꯀꯅꯤ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯃꯌꯦꯛ ꯀꯃꯥꯏꯅ ꯏꯒꯅꯤ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃꯒ ꯁꯦꯔꯤꯁ 2 ꯊꯣꯛꯅ ꯄꯦꯔꯦꯜ ꯑꯣꯏꯅ ꯑꯅꯤꯃꯛ ꯃꯊꯪ ꯆꯠꯊꯖꯔꯛꯀꯅꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕꯗ ꯃꯊꯪ ꯒꯨꯔꯨꯗꯦꯕꯒꯤ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥ ꯂꯩꯔꯒꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯍꯥꯄꯛꯄ ꯌꯥꯏ ꯍꯥꯞꯀꯦꯅ ꯈꯜꯂꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯤꯗꯒꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯅꯩꯅꯈꯤꯁꯤ ꯚ꯭ꯌꯥꯀꯔꯟꯒꯤꯗꯤ ꯑꯃꯨꯛ ꯃꯊꯪ ꯂꯘꯨ ꯁꯤꯗꯥꯟꯇ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯀꯅꯥꯅ ꯏꯔꯝꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯖꯔꯛꯈꯤ ꯑꯍꯥꯟꯕꯗ ꯂꯣꯟ ꯍꯥꯏꯕꯁꯤ ꯂꯣꯟꯐꯥꯎ ꯂꯩꯔꯝꯗꯦ ꯑꯍꯥꯟꯕꯗ ꯂꯣꯟꯐꯥꯎ ꯊꯣꯛꯇꯦ ꯃꯤꯁꯦ ꯃꯃꯩꯗ ꯂꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯑꯦ ꯋꯥꯍꯩ ꯈꯔ ꯍꯥꯏꯕ ꯍꯧꯔꯛꯑꯦ ꯋꯥꯍꯩꯗꯒꯤ ꯁꯦꯟꯇꯦꯟꯁ ꯂꯥꯛꯑꯦ ꯁꯦꯟꯇꯦꯟꯁꯇꯒꯤ ꯑꯁꯥꯡꯕ ꯋꯥꯍꯩ ꯄꯔꯦꯡ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯑꯦ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯕ ꯃꯇꯨꯡ ꯌꯥꯝ ꯀꯨꯏꯅ ꯀꯣꯟꯅ ꯃꯤꯑꯣꯏꯕꯅ ꯆꯥꯎꯈꯠꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ ꯀꯣꯟꯅ ꯂꯥꯛꯄꯅꯤ ꯑꯗꯒꯤ ꯒ꯭ꯔꯥꯃꯥꯔ ꯍꯥꯏꯕꯁꯦ ꯂꯣꯟꯅ ꯍꯥꯜꯂꯤ ꯒ꯭ꯔꯥꯃꯥꯔꯅ ꯀꯣꯜꯂꯤ ꯂꯣꯟ ꯍꯥꯟꯅ ꯃꯌꯥꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤ ꯑꯍꯥꯟꯕꯗ ꯂꯩꯐꯝ ꯌꯨꯝ ꯂꯩꯇꯦ ꯌꯨꯝ ꯁꯥꯕ ꯍꯩꯇꯦ ꯁꯥ ꯀꯩꯒꯨꯝꯅ ꯖꯪꯒꯜ ꯂꯩꯔꯝꯃꯤ ꯌꯨꯝ ꯁꯥꯕ ꯍꯩꯔꯦ ꯏꯪꯈꯣꯜ ꯀꯣꯏꯕ ꯂꯧꯁꯤꯡ ꯎꯕ ꯈꯣꯠꯄ ꯍꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕꯗꯗꯤ ꯉꯁꯤ ꯇꯥꯜꯂꯨꯔ ꯉꯁꯤ ꯆꯥꯕ ꯉꯁꯤ ꯎꯍꯩ ꯍꯦꯛꯎꯔꯅꯤ ꯉꯁꯤ ꯆꯥꯗꯣꯏꯅꯤ ꯍꯧꯖꯤꯛ ꯆꯥꯔ ꯂꯣꯏꯊꯣꯛꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯒꯤ ꯑꯃꯨꯛ ꯊꯤꯔꯨ ꯇꯥꯕꯅꯤ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯊꯤꯔꯨ ꯇꯥꯕꯅꯤ ꯃꯃꯩꯗꯤ ꯌꯨꯝ ꯀꯩ ꯁꯥꯔꯦ ꯏꯪꯈꯣꯜ ꯀꯣꯏꯕ ꯈꯣꯠꯄ ꯂꯧ ꯎꯕ ꯍꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯤꯟꯖꯥꯛꯁꯤ ꯄꯩꯁꯜꯂ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯌꯥꯝ ꯍꯥꯡꯉꯦ ꯍꯥꯟꯅꯗꯤ ꯆꯤꯟꯖꯥꯛ ꯊꯤꯔꯤꯉꯩꯗ ꯃꯇꯝ ꯂꯣꯏ ꯆꯠꯄꯗꯣ ꯑꯗꯨ ꯃꯇꯝ ꯍꯥꯡꯕꯗꯒꯤꯗꯤ ꯑꯅꯧꯕ ꯄꯨꯊꯣꯛꯄ ꯍꯧꯔꯛꯑꯦ ꯗꯤꯁꯀꯣꯕꯔꯤ ꯏꯟꯚꯦꯟꯁꯟ ꯃꯌꯥꯝꯁꯦ ꯃꯇꯝ ꯍꯥꯡꯉꯛꯄꯗꯒꯤ ꯉꯝꯃꯛꯏꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯡꯉꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯀꯃꯥꯏꯅ ꯂꯣꯜꯂꯤꯅꯣ ꯍꯥꯏꯗꯅ ꯁꯪꯁꯀ꯭ꯔꯤꯠꯄꯨ ꯑꯣꯏꯔꯣ ꯍꯤꯟꯗꯤꯕꯨ ꯑꯣꯏꯔో ꯃꯅꯤꯄꯨꯔꯤꯕꯨ ꯑꯣꯏꯔో ꯏꯪꯂꯤꯁꯄꯨ ꯑꯣꯏꯔꯣ ꯖꯔꯃꯟ ꯒ꯭ꯔꯤꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯒ꯭ꯔꯥꯃꯥꯔ ꯍꯥꯏꯕꯁꯤ ꯀꯣꯟꯅ ꯊꯣꯔꯛꯏꯅꯤ ꯁꯪꯁꯀ꯭ꯔꯤꯠꯇ ꯍꯤꯟꯗꯤꯗ ꯍꯥꯏꯔꯒꯗꯤ ꯚ꯭ꯌꯥꯀꯔꯟ ꯍꯥꯏꯔ ꯈꯪꯅꯔꯦ ꯏꯪꯂꯤꯁꯇꯅ ꯒ꯭ꯔꯥꯃꯥꯔ ꯁꯪꯁꯀ꯭ꯔꯤꯠꯇ ꯍꯤꯟꯗꯤꯗꯅ ꯚ꯭ꯌꯥꯀꯔꯟ ꯑꯗꯨꯅ ꯚ꯭ꯌꯥꯀꯔꯟ ꯑꯃꯁꯨꯡ ꯒ꯭ꯔꯥꯃꯥꯔ ꯍꯥꯏꯕꯁꯤ ꯀꯣꯟꯅ ꯊꯣꯔꯛꯄꯅꯤ ꯁꯪꯁꯀ꯭ꯔꯤꯠ ꯍꯥꯟꯅ ꯉꯥꯡꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯉꯥꯡꯅꯕ ꯃꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯟꯅꯗꯤ ꯂꯣꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯉꯥꯡꯉꯤ ꯁꯨꯃꯥꯏꯅ ꯏꯪꯂꯤꯁ ꯉꯥꯡꯉꯤꯕ ꯍꯤꯟꯗꯤ ꯉꯥꯡꯉꯤ ꯁꯨꯃꯥꯏꯅ ꯉꯥꯡꯅꯔꯝꯕꯅꯤ ꯃꯇꯝꯗꯨꯗ ꯒ꯭ꯔꯥꯃꯥꯔ ꯁꯦꯝꯕ ꯃꯇꯝꯗꯁꯨ ꯉꯥꯡꯅꯔꯤ ꯑꯗꯨꯅ ꯂꯣꯟ ꯑꯃꯕꯨ ꯀꯃꯥꯏꯅ ꯉꯥꯡꯉꯤꯅꯣ ꯃꯥꯒꯤ ꯅꯤꯌꯝ ꯀꯔꯤꯅꯣ ꯀꯅꯥꯅ ꯍꯥꯟꯅ ꯂꯩꯒꯅꯤ ꯀꯅꯥꯅ ꯀꯣꯟꯒꯅꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯣꯟꯒꯤ ꯃꯆꯠ ꯂꯣꯟꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯉꯥꯡꯅꯔꯤꯁꯤ ꯀꯃꯥꯏꯅ ꯉꯥꯡꯉꯤꯅꯣ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯔꯤꯅꯣ ꯍꯥꯏꯕ
ꯑꯁꯨꯞꯄ ꯂꯣꯟ ꯑꯃꯒꯤ ꯕꯤꯒ꯭ꯌꯥꯟꯗꯣ ꯀꯃꯥꯏꯅ ꯃꯥꯒꯤ ꯃꯆꯠ ꯑꯗꯨ ꯇꯥꯛꯏꯗꯣ ꯑꯗꯨꯕꯨ ꯒ꯭ꯔꯥꯃꯥꯔ ꯀꯧꯏ ꯅꯠꯇ꯭ꯔꯒꯅ व्याकरण हिंदी संस्कृत हारगदी अदुन व्याकरण की संस्कृत व्याकरण की गुरु हारगदी पाणिनि बु खंगनै पाणिनि हारिबा नुपासिना संस्कृत व्याकरण से इरंबनी मा पोक्त्रिङै ममांगदा मी मयाम लेरमे अदु मयाम व्याकरण मयाम अम लेरमे चौरांगना व्याकरण हौजिबो खंगनबदा तरामु मी निपाल अमदि हौजिबो व्याकरण निपाल अमदि मयामना खंगनरी ऐन्द्रम हाइबा चांद्रम काशकृत्स्नम कौमारम शाकटायनम सारस्वतम चापिशलम शाकलम सिना चिंग निपान सिगे निपान से हाना लेरमी अदु पाणिनि की व्याकरण थोरकपदगिदी पाणिनि थोरकपदगिदी मागी ममांगदा हाना लेरम निपान से हौजिकी व्याकरण निपान तो हाना लेरमनी हारिबा व्याकरण निपान से पाणिनि की व्याकरण लापदगिदी लोइनमक मांगरे हाइदी पाणिनिना हेनग्रब पाणिनिना डिटेल्स मचा ताना फजना इबा हेनग्रे अदगी यामना फजगरे पाणिनि की व्याकरण सु फजबदि पृथ्वी की लोन अमतदा हौजुफो लोन अमतदासु लेगिद्रे अदना इंग्लिश की फोनेटिक्स हाना लेरमदे अदु पाणिनि की व्याकरण मयाम जी येंगु मतुंग कोना सेमपनी हाइदना स्कॉलर मयामना हाइनरी हौजुफोदा फोनेटिक्स कमाई कमाई तौदना लोन जिंगांगैनो हाइबगी व्याकरण दा पाणिनिना असुक यामना कुप्थाना इबा सुमाइना अतोप लोन अमतदा लेते संस्कृत अमदो कमाई तो कयामु यामना कुपके संस्कृत की व्याकरण हाइबदुगी खुदम मखादम नैनजरके हौजिकती पाणिनि हाइजे करमतम पोखिनो कमाई तौबनो हाइबदुई मतांगदा मु नैनरसी पाणिनि महर्षि करमतम पोखिनो हाइबदो अइबा रेकॉर्ड लेहौदबनिना हौजिकसु चममनरी मी मयाम अदुम अतोब अतोब मोत पिनरी खरामना जिसु पोक्त्रिङै जीसस क्राइस्ट पोक्त्रिङै चाही लिसिंग अनिगा चामरी ममांगदा पोखिबनि हाई खरामना लिसिंग अमा खरामना चौंगा चात्रु चामरी सुमाइना हाई अदु मयाम ख्वाइदगी पुनमंगना यानबदा 500 BC दा पोकपो ओइरंगनी हाइदना जिसु पोक्त्रिङै चाही चौंगागी ममांगदा पोकपो ओइरंगनी हाइदना मयामना ख्वाइ यानबजे मसिनी अदुना पाणिनि ने इबा मागी व्याकरण दुगी ममिंग अष्टाध्यायी हाइरगदी पंदुम निपान लेबा लाइरिक अदुना माना पाणिनि ने इरंबा लाइरिक से चैप्टर निपान सुई अदुना अष्ट निपान अध्याय अदुना अष्टाध्यायी हाइरखंगने अष्टाध्यायी हाइजे पाणिनि ने इरंबनी सूत्र हाइ मचा मचा फॉर्मूला अखोई मैथमेटिक्स दा फॉर्मूला लेबदो माइना ग्रामर की फॉर्मूला सिंग दो सूत्र हाइरग खंगनै सूत्र की मतांगददी कोन अमु नैनगिसी वाही यामदबा वाही अमनि खक्तना फोंदोनिंग दो लोनमु फोंदोप अदुबु सूत्र हाइरग खंगनै सूत्र अदो पाणिनि न माने इरंबजे सूत्र लिसिंग मरी के मयानि हाय निंगसिंग नुंगाइनबा लिसिंग अहुमगा चमापन हुमुद्रागा निपान सूत्र पुन्ना 3978 सूत्र जी इरमे अदो सिगिजे अध्याय पंदुम निपान दनी पंदुम निपान जी की मनुंगदा अमुमाना सब चैप्टर मचा मचा अमु खाइदोए चैप्टर ममुंगी मनुंगदा सब चैप्टर मचा मचा अमु मरी मरी खाइदोए अदुना पाद हाइर खंगनै अध्याय निपान अध्याय अममंदा पाद मरी मरी अहानबा अध्याय निसुबा अध्याय अहुमसुबा अध्याय निपान मुक्तो पाद हाइरगा मागी पंदु मचा मचा अमु मरी मरी थों खाइदोए अदुना अष्टाध्याय हाइबजे अष्टाध्यायीदा पंदुम निपान पंदु अममंदा मचा मचा अमु मरी मरी खाइदोए मागी मतुंगदा लाए कात्यायन हाइदना कात्यायन हाइबजिना 300 BC चाही चनी की मतुंगदा लापने अदो पाणिनि व्याकरण दा इरंबा मयामदो मयाम खंगबा ngamdre वाही खजिक्तन इबनिना सूत्र ओइना इबनिना अर्थ खंगदरे अदगी मान मतांग सिमगा हाइजेलगा सिमा हाइरगदी सिगी वाही जिमगा हपचलगदी मसी अर्थ थोकनी सिगी वाही जिम मतांग द लोकथोकपा यारे नत्रगना सिमा हपचनबा यारे सिमा स्वाइदा हफम थोई हाइदना माना मतेंग पांगमने पाणिनि व्याकरण की इरिबदुदा
ꯑꯗꯨꯕꯨꯅ ꯋꯥꯔꯇꯤꯛ ꯍꯥꯏꯔ ꯈꯪꯅꯔꯦ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯍꯤ 150ꯒꯤ ꯃꯇꯨꯡꯗ 150 BCꯗ ꯖꯤꯁꯨ ꯄꯣꯛꯀꯗꯧꯕ ꯆꯍꯤ 150 ꯃꯃꯥꯡꯗ ꯄꯇꯟꯖꯂꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ ꯄꯇꯟꯖꯂꯤ ꯃꯍꯔꯁꯤ ꯔꯤꯁꯤ ꯉꯥꯛꯇꯅꯤ ꯄꯇꯟꯖꯂꯤ ꯌꯣꯒ ꯁꯨꯇ꯭ꯔ ꯌꯣꯒꯤꯒ ꯒꯨꯔꯨꯅꯤ ꯄꯇꯟꯖꯂꯤ ꯌꯣꯒ ꯁꯨꯇ꯭ꯔꯒ ꯃꯥꯅ ꯏꯒꯗꯧꯔꯤꯕꯅꯤ ꯃꯥꯅ ꯑꯃꯨꯛ ꯄꯥꯅꯤꯅꯤꯅ ꯏꯔꯝꯕꯗꯣ ꯋꯥꯍꯩ 4-5ꯈꯛ ꯁꯥꯡꯗꯦ ꯀꯥꯇ꯭ꯌꯥꯌꯅ ꯏꯔꯝꯕꯗꯣ ꯑꯗꯨꯁꯨ ꯁꯥꯡꯗꯦ ꯋꯥꯍꯩ 1-2 ꯁꯥꯡꯉꯕꯗ ꯋꯥꯍꯩ 10-15 ꯑꯇꯦꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯇꯦꯟꯃꯟꯅ ꯏꯈꯤꯗꯅ ꯋꯥꯍꯩꯁꯤꯡꯗꯣ ꯑꯃꯐꯥꯎ ꯑꯥꯔꯊ ꯈꯪꯉꯛꯇ꯭ꯔꯦ ꯑꯗꯨ ꯈꯪꯗꯕꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯈꯔ ꯁꯥꯡꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯣꯏꯅ ꯏꯊꯣꯛꯑꯦ ꯃꯔꯨ ꯑꯣꯏꯕ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯑꯗꯨꯕꯨꯅ ꯃꯍꯥꯚꯥꯁ꯭ꯌ ꯍꯥꯏꯔꯒ ꯈꯪꯅꯔꯦ ꯑꯍꯥꯟꯕꯗ ꯄꯥꯅꯤꯅꯤꯅ ꯑष्टाध्यायी ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯥꯇ꯭ꯌꯥꯌꯟꯅ ꯋꯥꯔꯇꯤꯛ ꯏꯔꯦ ꯀꯥꯇ꯭ꯌꯥꯌꯟꯒꯤ ꯋꯥꯔꯇꯤꯛ ꯄꯥꯅꯤꯅꯤꯒꯤ ꯑष्टाध्यायी ꯑꯅꯤꯃꯛꯁꯦ ꯁꯨꯞꯆꯜꯂꯒ व्याख्या ꯑꯣꯏꯅ ꯁꯥꯡꯅ ꯐꯖꯅ ꯁꯟꯗꯣꯛꯅ ꯇꯥꯛꯑꯦ ꯄꯇꯟꯖꯂꯤꯅ ꯏꯔꯦ ꯑꯗꯨꯕꯨꯅ ꯃꯍꯥꯚꯥꯁ꯭ꯌ ꯍꯥꯏꯔꯒ ꯈꯪꯅꯔꯦ ꯃꯥꯅ ꯁꯦꯝꯃꯒ ꯊꯝꯃꯝꯃꯦ ꯃꯤ ꯄꯨꯝꯅꯃꯛꯅ ꯍꯥꯏ ꯄꯥꯅꯤꯅꯤꯅ ꯑꯗꯨ ꯌꯥꯝꯅ ꯐꯥꯎꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯃꯨꯛ ꯐꯥꯎꯕ व्याकरण ꯂꯩꯇꯦ ꯃꯥꯃꯨꯛ ꯐꯖꯅ ꯏꯕ ꯂꯩꯇꯦ ꯍꯥꯏꯔ ꯀꯃꯥꯏ ꯋꯥꯠꯍꯧꯗꯅ ꯀꯥꯇ꯭ꯌꯥꯌꯟꯅ ꯀꯃꯥꯏ ꯍꯥꯞꯆꯜꯂꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯁꯤꯃ ꯂꯧꯊꯣꯛ ꯌꯥꯏ ꯁꯤꯃꯅ ꯍꯦꯟꯖꯜꯂꯦ ꯁ꯭ꯋꯥꯏꯁꯤꯃ ꯂꯧꯊꯣꯛ ꯌꯥꯏ ꯁꯤꯃꯗꯤ ꯍꯥꯏꯐꯝ ꯊꯣꯛꯏ ꯁꯤꯃꯗꯤ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯋꯥꯍꯩꯁꯤꯃꯒ ꯍꯥꯏꯍꯧꯗꯧꯅꯤ ꯄꯥꯅꯤꯅꯤꯅꯗꯤ ꯍꯥꯏꯔꯝꯗ꯭ꯔꯤ ꯍꯥꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯅ ꯍꯪꯅꯤꯡꯉꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯪꯉꯤ ꯑꯁꯦꯡꯕꯗꯤ ꯖꯨꯛ ꯍꯥꯏꯕꯁꯦ ꯆꯍꯤ 29ꯅ ꯆꯥꯏ ꯂꯣꯟꯕꯨ ꯑꯣꯏꯔꯣ ꯐꯤꯖꯦꯠ ꯆꯛꯆꯥꯕꯨ ꯑꯣꯏꯔꯣ ꯌꯨꯝꯂꯩ ꯀꯩꯔꯩꯕꯨ ꯑꯣꯏꯔꯣ ꯈꯨꯗꯤꯡꯃꯛꯁꯦ ꯆꯍꯤ 29ꯗ ꯍꯣꯡꯉꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯜ ꯐꯨꯔꯤꯠ ꯗꯤꯖꯥꯏꯟ ꯍꯣꯡꯉꯤ ꯈꯣꯡꯒ꯭ꯔꯥꯎ ꯍꯣꯡꯉꯤ ꯗꯤꯖꯥꯏꯟ ꯃꯇꯝ ꯑꯃꯗ ꯖꯤꯟ ꯂꯩꯔꯝꯗꯦ ꯖꯤꯟ ꯂꯥꯛꯑꯦ ꯖꯤꯟ ꯂꯩꯔꯝꯃꯦ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯄꯥꯝꯅꯔꯝꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯖꯤꯟ ꯄꯥꯝꯅꯔꯦ ꯐꯖꯅ ꯁꯦꯠꯅꯔꯝꯃꯤ ꯐꯖꯅ ꯁꯦꯠꯄ ꯖꯤꯟꯗꯣ ꯑꯃꯨꯛ ꯁꯦꯒꯥꯏꯔ ꯑꯃꯨꯛ ꯁꯦꯠꯅꯔꯦ ꯇꯣ ꯐꯤꯔꯣꯟꯁꯨ ꯍꯣꯡꯉꯦ ꯉꯁꯤꯗꯒꯤꯅꯆꯍꯤ 29ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯌꯨꯝ ꯁꯥꯕꯒꯤ ꯃꯑꯣꯡ ꯃꯥꯟꯅꯗꯦ ꯉꯁꯤꯗꯒꯤ ꯆꯍꯤ 29ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄꯪꯈꯥ ꯐꯤꯔꯣꯜ ꯁꯤꯖꯤꯟꯅꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯕꯥꯏꯜ ꯆꯍꯤ 29ꯒꯤ ꯃꯃꯥꯡꯗ ꯃꯣꯕꯥꯏꯜ ꯂꯩꯔꯝꯕ ꯃꯣꯕꯥꯏꯜ ꯍꯧꯖꯤꯛ ꯃꯇꯝꯗ ꯊꯣꯛꯏꯕ ꯃꯣꯕꯥꯏꯜ ꯀꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯆꯍꯤ 29ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀꯝꯄ꯭ꯌꯨꯇꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯀꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯐꯤꯂꯝꯗ ꯌꯦꯡꯉꯗꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯗꯤ ꯃꯌꯥꯝ ꯈꯪꯕꯤꯒꯅꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 29 ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯤꯂꯝ ꯑꯦꯅꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯏꯪꯂꯤꯁ ꯑꯣꯏꯔꯣ ꯍꯤꯟꯗꯤ ꯑꯣꯏꯔꯣ ꯃꯗꯨꯗ ꯂꯣꯟ ꯀꯃꯥꯏ ꯂꯣꯜꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯣꯟ ꯀꯃꯥꯏ ꯂꯣꯜꯂꯤ ꯌꯦꯡꯕ ꯌꯥꯏ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯋꯥꯍꯩ ꯈꯔ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯪꯉꯔꯣꯏ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯈꯔ ꯑꯃꯗꯤ ꯍꯥꯟꯅꯅ ꯐꯪꯉꯔꯣꯏ ꯂꯣꯟꯗꯤ ꯑꯃꯠꯇꯅꯤ ꯍꯤꯟꯗꯤꯗꯤ ꯍꯤꯟꯗꯤꯅꯤ ꯃꯅꯤꯄꯨꯔꯤꯗꯤ ꯃꯅꯤꯄꯨꯔꯤꯅꯤ ꯏꯪꯂꯤꯁꯇꯤ ꯏꯪꯂꯤꯁꯅꯤ ꯑꯗꯨꯒ ꯍꯥꯟꯅ ꯉꯥꯡꯉꯝꯕ ꯋꯥꯍꯩ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯉꯔꯣꯏ ꯍꯧꯖꯤꯛ ꯉꯥꯡꯅꯕ ꯋꯥꯍꯩ ꯈꯔ ꯑꯃ ꯍꯥꯟꯅꯅ ꯐꯪꯉꯣꯏ ꯉꯥꯡꯕꯒꯤ ꯃꯑꯣꯡꯁꯨ ꯈꯦꯠꯅꯩ ꯍꯧꯖꯤꯛ ಮಮಾಂದ ꯆꯍꯤ 29ꯒꯤ ꯃꯃꯥꯡ ꯆꯍꯤ 10ꯒꯤ ಮಮಾಂದ ಟಿವಿಗೆ ಪಾವು ಪಾಬ ರೇಡಿಯೋಗೆ ಪಾವು ಪಾಬ ಕಮಾಯಿ ತೋಗಿ ಯೆಂಬಿಯು ಹಾನದಿ ಯಾಮ್ ತಮ್ ಹಂಗಂಬನಿ ಇಂಗ್ಲಿಷ್ ಓರೋ ಹಿಂದಿ ಓರೋ ಮಣಿಪುರಿ ಓರೋ ಹೌಜಿಗೆ ಮತಂದದಿ ಹೌಜಿಗೆ ಪಾವು ಯೆಂಬಿರೋ ಅದದದಿ ಇಂಗ್ಲಿಷ್ ಬೋಯ್ರೋ ಹಿಂದಿ ಬೋಯ್ರೋ ಮಣಿಪುರಿ ಓರೋ ಯಾಮ್ ಥು ngang fast speaking ಯಾಮ್ ಥು ngang ಅದನ್ನ ಖೇನರಿ ಕೆ ಯಾಮ್ ಖೇನಗರೆ ಚಹಿ 33 ನ ಜುಗ್ ಅಮ ಸಾಯಿ ಜುಗ್ ಸಿದ ಪೂರಾ ಓನ್ಗ್ರದೋಯಿನಿ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯑꯩꯅ ꯆꯥꯔꯤꯕ ꯑꯩꯅ ꯇꯨꯝꯃꯤꯕ ꯑꯩꯅ ꯁꯥꯖꯦꯜ ꯇꯧꯔꯤꯕꯁꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 33ꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯔꯥ ꯑꯣꯟꯈ꯭ꯔꯗꯣꯏꯅꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯍꯛꯆꯥꯡꯗꯨ ꯑꯣꯏꯔꯔꯣꯏ ꯍꯥꯟꯅꯅ ꯅꯥꯔꯝꯃꯒꯅ ꯁꯥꯖꯦꯜ ꯇꯧꯔꯦ ꯐꯖꯅ ꯆꯤꯟꯖꯥꯛ ꯆꯥꯔꯦ ꯆꯍꯤ 33 ꯖꯣꯇꯣꯟ ꯇꯧꯅ ꯐꯖꯅ ꯍꯣꯠꯅꯔꯦ ꯑꯗꯨꯗꯤ ꯍꯥꯟꯅ ꯅꯥꯔꯝꯕ ꯂꯩꯅꯥꯗꯨ ꯅꯥꯔꯔꯣꯏ ꯄꯨꯔꯥ ꯐꯈ꯭ꯔꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯥꯔꯔꯣꯏ ꯁꯥꯖꯦꯜ ꯇꯧꯗ꯭ꯔꯒꯗꯤ ꯑꯅꯥꯕꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯍꯥꯟꯅꯅ ꯅꯥꯔꯝꯗꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯆꯍꯤ 33ꯗ ꯆꯥ ꯌꯨꯊꯛ ꯐꯖꯗ꯭ꯔꯦ ꯇꯨꯝꯕ ꯅꯤꯡꯊꯤꯅ ꯇꯨꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯆꯍꯤ 33ꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯅꯥꯔꯝꯗꯕ ꯃꯤꯗꯣ ꯑꯗꯨ ꯅꯥꯔꯛꯑꯅꯤ ꯑꯗꯨꯅ ꯆꯍꯤ 32ꯗ ꯖꯨꯛ ꯑꯃ ꯁꯥꯏ ꯂꯣꯟ ꯈꯪꯗꯦ ꯐꯤꯖꯦꯠ ꯆꯛꯆꯥ ꯈꯪꯗꯦ ꯌꯨꯝꯂꯩ ꯀꯔꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯈꯪꯗꯦ ꯆꯍꯤ 33ꯗ ꯂꯣꯏ ꯑꯣꯜꯂꯤꯅꯤ ꯖꯨꯛ ꯑꯃꯃꯝꯗ ꯀꯜꯆꯔ ꯈꯪꯗꯦ ꯇ꯭ꯔꯦꯗꯤꯁꯟ ꯈꯪꯗꯦ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯆꯞ ꯃꯥꯟꯅꯕ ꯕꯦꯁꯤꯁꯇꯨꯗꯤ ꯂꯩꯔꯒ ꯈꯔ ꯍꯥꯞꯆꯤꯜꯂꯛꯇꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯗ ꯀꯔꯤ ꯍꯥꯞꯆꯤꯟꯅꯈ꯭ꯔꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯆꯍꯤ 33ꯒꯤ ꯃꯃꯥꯡꯗ ꯑꯣꯟꯄꯣꯠꯇ ꯀꯔꯤ ꯎꯅꯔꯝꯃꯤ ꯍꯧꯖꯤꯛ ꯀꯔꯤ ꯎꯅꯔꯦ ꯃꯍꯥꯅꯤꯅꯤꯅ 500 BCꯗ ꯄꯣꯛꯑꯦ ꯄꯥꯔꯅꯤꯅꯤ ꯃꯍꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ 300 BCꯗ ꯄꯣꯛꯄꯅꯤ ꯀꯥꯇ꯭ꯌꯥꯌꯟ ꯑꯗꯨꯗꯤ ꯆꯍꯤ ꯀꯌꯥ ꯂꯥꯞꯅꯈ꯭ꯔꯦ ꯆꯍꯤ 200 ꯂꯥꯞꯅꯈ꯭ꯔꯕꯅꯤ ꯂꯣꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯍꯣꯡꯈ꯭ꯔꯦ
ꯍꯥꯟꯅ ꯉꯥꯡꯅꯔꯝꯕ ꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯔꯣꯏ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯔꯣꯏ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯅꯧꯅ ꯉꯥꯡꯅꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯝꯃꯅꯤ ꯑꯗꯨꯒ ꯁꯦꯟꯇꯦꯟꯁ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯍꯩ ꯄꯔꯦꯡ ꯁꯦꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯈꯔ ꯀꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯄꯥꯅꯤꯅꯤꯅ ꯏꯕ ꯃꯇꯝꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃꯐꯥꯎ ꯌꯥꯎꯕ ꯅꯠꯇꯦ ꯃꯥꯅ ꯏꯔꯤ ꯃꯌꯥꯝꯗꯣ ꯃꯇꯝꯗꯨꯒꯤ ꯂꯣꯟꯅꯔꯤꯕ ꯂꯣꯟꯗꯨ ꯌꯦꯡꯉꯒ ꯆꯞ ꯆꯥꯅ ꯏꯔꯕꯅꯤ ꯀꯝꯄꯦꯛ ꯑꯣꯏꯅ ꯑꯗꯨꯗ ꯑꯋꯥꯠꯄ ꯑꯃꯐꯥꯎ ꯌꯥꯎꯗꯅ ꯏꯔꯝꯕꯅꯤ ꯑꯗꯣ ꯆꯍꯤ 200ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯤꯔꯣꯟꯗꯨꯅꯗꯤ ꯍꯥꯟꯅ ꯉꯥꯡꯉꯝꯕ ꯋꯥꯁꯨ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯍꯥꯟꯅ ꯉꯥꯡꯉꯝꯕ ꯁꯦꯟꯇꯦꯟꯁ ꯀꯟꯁꯇ꯭ꯔꯛꯁꯟꯗꯨꯁꯨ ꯈꯔ ꯊꯩꯗꯣꯛꯇꯨꯅ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯅ ꯃꯇꯝꯗꯨꯒꯤ ꯃꯤꯔꯣꯜ ꯈꯪꯕ ꯉꯝꯗꯕꯗꯣ ꯃꯗꯨ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯅ ꯀꯥꯇ꯭ꯌꯥꯌꯟꯅ ꯃꯥꯅ ꯋꯥꯔꯇꯤꯛ ꯄꯥꯅꯤꯅꯤ ꯃꯍꯔꯁꯤꯅ ꯍꯥꯏꯔꯤꯁꯦ ꯁꯤ ꯍꯥꯏꯕꯅꯤ ꯁꯤꯒꯤ ꯋꯥꯍꯩꯁꯤꯃꯒ ꯍꯥꯞꯆꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯅ ꯍꯥꯞꯆꯤꯟꯕꯅꯤ ꯑꯗꯨꯒ ꯄꯥꯅꯤꯅꯤ ꯃꯁꯥꯅ ꯏꯔꯤꯕꯗꯨꯗ ꯋꯥꯠꯄ ꯁꯣꯏꯕ ꯂꯩꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅꯗꯤ ꯍꯧꯖꯤꯛ ꯄꯥꯅꯤꯅꯤꯅ ꯋꯥꯠꯇꯅ ꯀꯥꯇ꯭ꯌꯥꯌꯟꯅ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨ ꯂꯥꯜꯂꯤ ꯂꯣꯟꯗꯣ ꯍꯣꯡꯗꯣꯛꯈ꯭ꯔꯕ ꯍꯥꯟꯅ ꯄꯥꯅꯤꯅꯤꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯂꯣꯟꯗꯣ ꯀꯥꯇ꯭ꯌꯥꯌꯟꯒꯤ ꯃꯇꯝꯗ ꯂꯩꯇ꯭ꯔꯕ ꯈꯔ ꯍꯣꯡꯉꯕ ꯂꯣꯟꯕꯨꯗꯤ ꯂꯩꯔꯤ ꯋꯥꯍꯩ ꯃꯌꯥꯝꯗꯤ ꯂꯣꯏ ꯍꯣꯡꯉꯕ ꯒ꯭ꯔꯥꯃꯥꯔꯒꯤ ꯚ꯭ꯌꯥꯀꯔꯟꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟꯗꯣ ꯈꯔ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯂꯥꯛꯑꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯌꯥꯝꯅ ꯈꯪꯗꯕꯗꯒꯤ ꯀꯥꯇ꯭ꯌꯥꯌꯟꯅ ꯋꯥꯔꯇꯤꯛ ꯏꯈꯤꯕꯅꯤ ꯀꯥꯇ꯭ꯌꯥꯌꯟ ꯂꯥꯛꯄꯁꯦ ꯆꯍꯤ 300 BCꯗꯅꯤ ꯆꯍꯤ ꯆꯨꯡ ꯋꯥꯠꯂꯤ ꯖꯤꯁꯨ ꯄꯣꯛꯀꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯍꯤ 150 ꯖꯤꯁꯨ ꯄꯣꯛꯀꯗꯕ ꯋꯥꯠꯂꯤꯉꯩꯗ ꯀꯥꯇ꯭ꯌꯥꯌꯟꯒꯤ ꯃꯇꯨꯡꯗ ꯆꯍꯤ 150ꯒꯤ ꯃꯇꯨꯡꯗ ꯄꯇꯟꯖꯂꯤ ꯄꯣꯛꯑꯦ ꯄꯇꯟꯖꯂꯤꯅ ꯃꯥꯅ ꯑꯃꯨꯛ ꯃꯍꯥꯚꯥꯁ꯭ꯌ ꯏꯔꯦ ꯆꯍꯤ 150 ꯍꯧꯈ꯭ꯔꯕꯅꯤꯅ ꯍꯥꯟꯅꯗꯤ ꯄꯥꯅꯤꯅꯤꯒꯤ ꯈꯪꯗꯕꯗꯣ ꯀꯥꯇ꯭ꯌꯥꯌꯟꯅ ꯏꯔꯦ ꯑꯗꯩꯗꯤ ꯀꯥꯇ꯭ꯌꯥꯌꯟꯅ ꯋꯥꯔꯇꯤꯛ ꯏꯕꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯈꯪꯉꯦ ꯑꯣ ꯄꯥꯅꯤꯅꯤꯅ ꯍꯥꯏꯔꯤꯁꯦ ꯁꯤꯅꯤꯅ ꯄꯥꯅꯤꯅꯤꯅ ꯍꯥꯏꯕ ꯀꯥꯇ꯭ꯌꯥꯌꯟꯅ ꯍꯥꯏꯕꯗꯤ ꯋꯥꯍꯩꯁꯨ ꯌꯥꯝꯗꯅ ꯈꯖꯤꯛꯇ ꯏꯕꯅꯤ ꯆꯍꯤ 150ꯒꯤ ꯃꯇꯨꯡ ꯀꯥꯇ꯭ꯌꯥꯌꯟꯒꯤ ꯃꯇꯨꯡ ꯆꯍꯤ 150 ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯂꯣꯟꯗꯣ ꯈꯔ ꯑꯃꯨꯛ ꯊꯩꯗꯣꯛꯈꯤꯗꯅ ꯑꯣꯟꯈꯤꯗꯅ ꯑꯃꯨꯛ ꯈꯪ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯉꯝꯗꯕꯗꯒꯤꯗꯤ ꯄꯇꯟꯖꯂꯤꯅ ꯃꯍꯥꯚꯥꯁ꯭ꯌ ꯍꯥꯏꯗꯅ ꯁꯥꯡꯅ ꯋꯥꯍꯩ ꯄꯔꯦꯡ ꯑꯣꯏꯅ ꯁꯥꯡꯅ ꯏꯔꯦ ꯍꯥꯟꯅ ꯀꯥꯇ꯭ꯌꯥꯌꯟꯅ ꯏꯕ ꯄꯥꯅꯤꯅꯤꯅ ꯏꯕꯗꯤ ꯋꯥꯍꯩ ꯃꯆꯥ ꯈꯖꯤꯛ ꯈꯛꯇꯅꯤ ꯄꯥꯅꯤꯅꯤꯒꯤꯗꯤ ꯋꯥꯍꯩ ꯌꯥꯝꯗꯦ ꯀꯥꯇ꯭ꯌꯥꯌꯟꯒꯤꯗꯤ ꯀꯔꯤꯒꯨꯝꯕꯗ ꯌꯥꯝ ꯁꯥꯡꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏ ꯑꯅꯤ ꯋꯥꯍꯩ 1 2 3 4 ꯁꯥꯡꯕꯗ 10 15 ꯑꯗꯨꯗꯩ ꯍꯦꯟꯅ ꯁꯥꯡꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯇꯦꯟꯕ ꯉꯥꯛꯇꯅꯤ ꯁꯨꯇ꯭ꯔꯁꯤꯡꯗꯣ ꯋꯥꯔꯇꯤꯛꯁꯤꯡꯗꯣ ꯄꯇꯟꯖꯂꯤꯅꯗꯤ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝꯅ ꯆꯃꯝꯅꯕ ꯃꯇꯥꯡꯗꯣ ꯑꯗꯨꯒꯤ ꯂꯣꯏꯅꯃꯛꯇ ꯅꯠꯇꯦ ꯑꯗꯨꯅ ꯀꯥꯇ꯭ꯌꯥꯌꯟꯅ ꯃꯥꯅ ꯋꯥꯔꯇꯤꯛ ꯏꯔꯤꯁꯤꯁꯨ ꯄꯥꯅꯤꯅꯤꯒꯤ ꯁꯨꯇ꯭ꯔ 3964ꯅꯤ ꯑꯗꯨ ꯂꯣꯏꯅꯃꯛꯇ ꯏꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯆꯃꯝꯅꯕ ꯈꯔ ꯈꯛꯇ ꯈꯟꯒꯠꯂꯒ ꯑꯋꯥꯠꯄꯗꯨ ꯃꯦꯟꯈꯠꯄ ꯈꯛꯇꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯇꯟꯖꯂꯤꯅ ꯃꯍꯥꯚꯥꯁ꯭ꯌ ꯏꯔꯤꯁꯤꯁꯨ ꯁꯨꯇ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯋꯥꯔꯇꯤꯛ ꯈꯨꯗꯤꯡꯃꯛꯇ ꯏꯕ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝꯅ ꯆꯃꯝꯅꯒꯗꯧꯕꯗꯨ ꯈꯜꯂꯒ ꯏꯕꯅꯤ ꯄꯇꯟꯖꯂꯤꯅ ꯏꯔꯛꯄ ꯃꯇꯝꯗꯤ ꯁꯥꯡꯅ ꯏꯔꯦ ꯋꯥꯍꯩ ꯄꯔꯦꯡ ꯑꯣꯏꯅ ꯁꯥꯡꯅ ꯁꯨꯇ꯭ꯔ ꯑꯣꯏꯅ ꯏꯕ ꯅꯠꯇ꯭ꯔꯦ ꯁꯥꯡꯅ ꯏꯕꯅꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯀꯥꯁꯤꯗ ꯏꯈꯤꯕꯅꯤ ꯀꯥꯁꯤꯀꯥ ꯍꯥꯏꯗꯅ ꯄꯥꯅꯤꯅꯤ ꯚ꯭ꯌꯥꯀꯔꯟꯒꯤ ꯑꯗꯣ ꯑꯥꯔꯊ ꯑꯣꯏꯅ ꯍꯟꯗꯣꯛꯄ ꯋ꯭ꯔꯤꯇꯤ ꯍꯥꯏꯔ ꯈꯪꯅꯔꯦ ꯑꯥꯔꯊ ꯑꯅꯨꯕꯥꯠ ꯇꯧꯕ ꯁꯝꯅꯗꯤ ꯏꯔꯒꯁꯨ ꯑꯗꯨꯅ ꯑꯔꯥꯏꯕ ꯂꯣꯟꯗ ꯈꯨꯗꯝꯒ ꯌꯥꯎꯅ ꯑꯗꯨꯗ ꯏꯔꯛꯑꯒꯗꯤ ꯑꯗꯨꯅ ꯋ꯭ꯔꯤꯇꯤ ꯍꯥꯏꯔ ꯈꯪꯅꯔꯦ ꯍꯥꯟꯅꯅ ꯀꯥꯇ꯭ꯌꯥꯌꯟꯅ ꯏꯕ ꯄꯥꯅꯤꯅꯤꯅ ꯏꯕꯗꯗꯤ ꯈꯨꯗꯝ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯄꯇꯟꯖꯂꯤꯗꯗꯤ ꯈꯔ ꯌꯥꯎꯔꯛꯑꯦ ꯌꯥꯝ ꯌꯥꯎꯗꯦ ꯋ꯭ꯔꯤꯇꯤꯗꯗꯤ ꯈꯨꯗꯝꯒ ꯀꯣꯟꯅꯅ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯪꯁꯀ꯭ꯔꯤꯠ ꯇꯝꯕ ꯃꯇꯝꯗꯗꯤ ꯃꯤꯛꯁ ꯑꯞ ꯇꯧꯔꯒ ꯂꯣꯏ ꯇꯝꯃꯦ ꯑꯗꯨ ꯅꯠꯇꯕ ꯍꯥꯟꯅꯒꯤ ꯄද්ධꯇꯤꯗ ꯍꯥꯟꯅꯒꯤ ꯁ꯭ꯇꯥꯏꯜꯗ ꯇꯝꯃꯒꯗꯤ ꯄ꯭ꯔꯥꯆꯤꯟ ꯚ꯭ꯌꯥꯀꯔꯟ ꯍꯥꯏꯕ ꯑꯃꯅꯦ ꯅꯕ꯭ꯌ ꯚ꯭ꯌꯥꯀꯔꯟ ꯍꯥꯏꯕ ꯑꯃꯅꯦ ꯑꯅꯤ ꯊꯣꯛꯅ ꯇꯝꯃꯦ ꯄ꯭ꯔꯥꯆꯤꯟ ꯚ꯭ꯌꯥꯀꯔꯟꯗ ꯍꯧꯖꯤꯛꯀꯤ ꯄꯥꯅꯤꯅꯤꯒꯤ ꯑष्टाध्यायी ꯑꯗꯨꯗ ꯀꯥꯇ꯭ꯌꯥꯌꯟꯒꯤ ꯋꯥꯔꯇꯤꯛ ꯂꯥꯛꯑꯅꯤ ꯄꯇꯟꯖꯂꯤꯒꯤ ꯃꯍꯥꯚꯥꯁ꯭ꯌ ꯇꯝꯃꯅꯤ ꯑꯗꯩꯗꯤ ꯀꯥꯁꯤꯀꯥ ꯋ꯭ꯔꯤꯇꯤ ꯍꯥꯏꯁꯦ ꯁꯤ ꯑꯣꯏꯅ ꯇꯝꯗꯣꯏꯅꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯃꯊꯪꯗ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯍꯦꯛ ꯏꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯑꯍꯨꯝꯅ ꯏꯔꯝꯕ ꯃꯌꯥꯝꯗꯣ ꯃꯗꯨꯗꯒꯤ ꯃꯊꯪ ꯚ꯭ꯌꯥꯈ꯭ꯌꯥꯗꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯃꯈꯥ ꯇꯥꯕ ꯉꯥꯛꯇꯅꯤ ꯑꯇꯩ ꯑꯅꯧꯕ ꯚ꯭ꯌꯥꯀꯔꯟ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯑꯃꯨꯛ ꯍꯟꯅ ꯏꯈꯤꯗ꯭ꯔꯦ ꯃꯣꯏ ꯑꯍꯨꯝꯅ ꯏꯔꯝꯕ ꯇꯥꯛꯑꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯌꯦꯡꯉꯒ ꯃꯇꯨꯡ ꯏꯜꯂꯒ ꯑꯥꯔꯊꯒꯤ ꯃꯊꯪꯗ ꯑꯥꯔꯊ ꯚ꯭ꯌꯥꯈ꯭ꯌꯥꯒꯤ ꯃꯊꯪꯗ ꯚ꯭ꯌꯥꯈ꯭ꯌꯥ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯃꯊꯪ ꯑꯗꯨ ꯂꯥꯛꯈ꯭ꯔꯦ
17th century da Bhartwaj Dikshit haidana nupa ama poe mana amuk Panini Vyakaran je luman gre gre gyan amuk tadre aduna 17th century haibdi Jesus po matungda aduna sahi yaman gidin gyan amuk tadre hanagi loan chanaramba machatuga hojika pungkhen khene gyan amuk tadre adudagidi mana hanagi Panini Vyakaran da iriba sequence to madu pura thugaire adhyay myam thugaire pada myam loi thugaire adu man thopa adhyay seme chapter seme group naina aduga lairik ame ire Sanskrit Vyakaran adubuna Siddhanta Kaumudi hair khangnare magi satrani man hek tambiba Varadaraja Acharya haidana Siddhanta Kaumudi dadi Bhartwaj Dikshit e matam dadi karigumba sutra amata watre wartik lo yaure sutra lo yaure Panini gi sutra lo yaure Katyayani wartik loinam sure Patanjali na iba vyakhya sandona takpado to yenga writi bhajana ire sandona ta e writi haidi khudam ga kona na bhajana sangna bhajana ire laina bhajana ithoe khudam ga kona na yauraka magi chatrani Varadaraja haise mai Chatrani na soidan halani ojana sahi kharati matam zamana pumina bani matam anta hingmina bami Patanjali Katyayan Panini gi dumaina sahi koina gap leira matungda lakpa natte sahi magi hek Chatrani mana tambi bani Varadaraja adana Varadaraja namu magi guru na taiba style do madu follow toraga madugi matau tamaga mana mu sutra lisingamaga chani Mudraga taru 1276 laukhale aduga man Laghu Siddhanta hai Laghu di macha pikpa Laghu Siddhanta Kaumudi haidana mu ire aduna khoi hojik tamgadorise Laghu Siddhanta Kaumudi haibasini Panini gi sutra punamak sida yauroi sidaida sutra lisingamaga chani Mudraga taru khaktani aduga wartik lo yauroi wartik khara masi laani aduna Panini Vyakaran dana irambana magi sutra amaga aduga mari leinaba wahi adu sinariba mayam adu sinariba pratyay haira khangnare adugi group to yengaga rule haira samna formula sing dugi connection do adu yengaga formula siga formula aduga kari khinai haiba connection do magi mana bu yengaga group pulap thamamba aduga mu Siddhanta Kaumudi da amasung sidaida Laghu Siddhanta da taurisina wahi amagi magi banan sem matamda haibdi koi English da haira gan he haira me he dagi his haira him haira himself haira I me my mine myself haidana tonga lai madugi kamaina I dagi me kamai lai no I dagi my kamai lai no I dagi myself kamai lai no haiba adugi niyom duna kari da idino sutra da idoini adugi sutra do ado amakhaktana I dagi myself olokpasi yate adu sutra manga changba ani changba ohum changba tara changba changi sutra mayam do mateng pangaga aduna formula mayam do pula punjalaga kona magi spelling do semakadoini aduna Panini Vyakaran da yengagadi hojiki ram haiba shabda je wahi je sina Rama Ramo Ramaha Ramasya Rama thaina semakadini Rama haiba wahi jidagi Ramasya Ramgi haige haimatamda sutra mari manga changi adugi sutra do Panini Vyakaran da di amana ahanma chapter da amana ani subada amana manga subada amana page kungi matungda kunthra gi matungda manadre kaino di Panini na torina artha mana ba formula mana ba rule mana ba do adu pulap Thambanina ado hojiki rup semba haira khangne spelling ram dagi Ramasya laise Hindi da haira gati spelling onai to mani bari da English da haira gati Sanskrit da haira gana rup semba hai magi spelling ado semak pada da rule tara do Panini Vyakaran da thiruragadi tongan ma chapter da mafam tongan phange aduna anoba tamba matam hojiki matam dadi Rupama sembado aduda focus tawraga wahi amagi spelling ji kamai semai magi rule manga taruk darkar do pulap pullaga
ꯕꯥꯔꯇꯣꯜꯖꯤ ꯗꯤꯛꯁꯤꯠꯅ ꯄꯤꯔꯦ ꯑꯗꯨꯅꯤ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤ ꯍꯥꯏꯁꯤ ꯑꯗꯨꯅ ꯁꯤꯗꯗꯤ ꯂꯥꯏꯔꯦ ꯋꯥꯍꯩ ꯑꯃ ꯔꯥꯃ ꯍꯥꯏꯁꯤꯗꯒꯤ ꯔꯥꯃꯁ꯭ꯌ ꯍꯥꯏꯁꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯚꯥꯔꯕꯦꯜ ꯔꯨꯠ ꯍꯥꯏꯔꯦ ꯚꯥꯔꯕ ꯈꯥ ꯚꯥꯔꯠ ꯁꯣꯝꯗꯗꯤ ꯋꯥꯔꯕ ꯍꯥꯏꯔ ꯄꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯚꯥꯞ ꯍꯥꯏꯔ ꯈꯪꯅꯔꯦ ꯊꯕꯛ ꯈꯪꯅꯕ ꯒꯣ ꯗꯨ ꯃꯌꯥꯝꯁꯦ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯚꯥꯔꯕꯦꯜ ꯔꯨꯠ ꯚꯥꯞꯀꯤ ꯑꯍꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗꯁꯨ ꯆꯠꯄ ꯍꯥꯏꯔꯦ ꯆꯠꯄꯁꯤꯗꯒꯤ ꯆꯠꯂꯦ ꯆꯠꯀꯅꯤ ꯆꯠꯂꯒꯅꯤ ꯆꯠꯂꯤ ꯃꯌꯥꯝꯁꯦ ꯁꯦꯝꯃꯩꯅꯤ ꯆꯠꯄ ꯍꯥꯏꯕ ꯁꯤꯅ ꯚꯥꯔꯕꯦꯜ ꯔꯨꯠꯅꯤ ꯆꯠꯄꯗꯒꯤ ꯆꯠꯀꯅꯤ ꯆꯠꯂꯦ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯃꯊꯪ ꯃꯊꯪ ꯂꯥꯛꯇꯣꯏꯅꯤ ꯆꯠꯄꯗꯒꯤ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯏ ꯔꯨꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯤ ꯑꯗꯨꯅ ꯚꯨ ꯍꯥꯏꯁꯤꯅ ꯙꯥꯇꯨ ꯂꯩꯔꯦ ꯚꯨꯗꯒꯤ ꯚꯕꯇꯤ ꯚꯕꯇꯍ ꯃꯌꯥꯝꯁꯦ ꯂꯥꯛꯀꯗꯣꯏꯅꯤ ꯚꯨ ꯌꯥꯠ ꯑꯗꯨꯒꯤ ꯄꯨꯂꯞ ꯔꯨꯠ ꯑꯍꯧꯕꯗꯒꯤꯅ ꯃꯥꯒꯤ ꯔꯨꯠ ꯑꯍꯧꯕꯗꯨꯗꯒꯤꯅ ꯔꯥꯃ ꯍꯥꯏꯁꯤꯅ ꯔꯥꯃꯁ꯭ꯌ ꯍꯥꯏꯕꯁꯤ ꯂꯥꯛꯅꯅꯕꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯨꯇ꯭ꯔ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯑꯣꯏꯅ ꯄꯤꯔꯕ ꯚꯨ ꯍꯥꯏꯕꯁꯤꯗꯒꯤ ꯚꯕꯇꯤ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯁꯦꯝꯅꯤ ꯍꯥꯏꯁꯦ ꯃꯥꯒꯤ ꯔꯨꯜ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯄꯤꯔꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯇꯝꯕꯗ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯗꯣꯛꯄꯅꯤ ꯕꯥꯔꯇꯣꯜꯖꯤ ꯗꯤꯛꯁꯤꯠ ꯍꯥꯏꯁꯤꯅ ꯑꯗꯨꯅ ꯑꯅꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯐꯖꯕ ꯂꯩ ꯄꯥꯔꯅꯤꯅꯤꯒꯤ ꯐꯖꯕꯁꯨ ꯂꯩ ꯕꯥꯔꯇꯣꯜꯖꯤ ꯗꯤꯛꯁꯤꯠꯅ ꯏꯔꯤꯕꯗꯨꯒꯤ ꯐꯖꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ ꯃꯈꯟ ꯃꯈꯟꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯅꯕ꯭ꯌ ꯕ꯭ꯌꯥꯀꯔꯟ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑष्टाध्यायी ꯇꯝꯃꯔꯣꯏ ꯑꯗꯒꯤ ꯃꯍꯥꯚꯥꯁ꯭ꯌ ꯑꯗꯨ ꯇꯝꯃꯔꯣꯏ ꯑꯗꯨ ꯂꯣꯏꯅꯃꯛ ꯌꯥꯎꯈ꯭ꯔꯗꯣꯏꯅꯤ ꯋꯥꯔꯇꯤꯛꯁꯨ ꯂꯣꯏ ꯌꯥꯎꯈ꯭ꯔꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤ ꯑꯣꯏꯅ ꯕꯥꯔꯇꯣꯜꯖꯤ ꯗꯤꯛꯁꯤꯠꯀꯤ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤ ꯑꯣꯏꯅ ꯑꯗꯨ ꯑꯣꯏꯅ ꯇꯝꯃꯅꯤ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤ ꯑꯗꯒꯤꯗꯤ ꯂꯘꯨ ꯁꯤꯗꯥꯟꯇ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯚ꯭ꯌꯥꯈ꯭ꯌꯥ ꯃꯌꯥꯝ ꯑꯃ ꯄꯧꯔꯗ ꯃꯅꯣꯔꯃꯥ ꯁꯕꯗ ꯏꯟꯗꯨ ꯁꯦꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯚ꯭ꯌꯥꯈ꯭ꯌꯥ ꯁꯥꯡꯅ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤꯕꯨ ꯚ꯭ꯌꯥꯈ꯭ꯌꯥ ꯇꯧꯕ ꯑꯗꯨꯗ ꯁꯟꯗꯣꯛꯅ ꯑꯃꯨꯛ ꯇꯥꯛꯄ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯁꯤ ꯂꯣꯏ ꯇꯝꯃꯅꯤ ꯃꯔꯨꯑꯣꯏꯅ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤ ꯂꯘꯨ ꯁꯤꯗꯥꯟꯇ ꯁꯤ ꯇꯝꯃꯒ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯤꯗ ꯇꯝꯕꯁꯤꯅ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗꯨꯅ ꯅꯕ꯭ꯌ ꯕ꯭ꯌꯥꯀꯔꯟ ꯍꯥꯏꯔ ꯈꯪꯅꯔꯦ ꯍꯥꯟꯅꯒꯤ ꯄꯥꯔꯅꯤꯅꯤꯅ ꯏꯕ ꯑष्टाध्यायी ꯀꯥꯇ꯭ꯌꯥꯌꯟꯒꯤ ꯋꯥꯔꯇꯤꯛ ꯑꯗꯒꯤꯗꯤ ꯄꯇꯟꯖꯂꯤꯒꯤ ꯃꯍꯥꯚꯥꯁ꯭ꯌ ꯀꯥꯁꯤꯀꯥ ꯕ꯭ꯔꯤꯇꯤ ꯁꯤ ꯇꯝꯃꯒꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔ ꯈꯪꯅꯔꯒꯦꯕꯨ ꯄ꯭ꯔꯥꯆꯤꯟ ꯚ꯭ꯌꯥꯀꯔꯟ ꯄද්ධꯇꯤ ꯍꯥꯏꯔꯒ ꯈꯪꯅꯔꯦ ꯁꯤꯅꯤ ꯁꯝꯂꯞꯄ ꯚ꯭ꯌꯥꯀꯔꯟ ꯀꯃꯥꯏꯅ ꯍꯧꯈꯤꯒꯦ ꯍꯥꯏꯕꯁꯤ ꯄꯥꯔꯅꯤꯅꯤꯁꯦ ꯃꯥ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯑꯣꯖꯥꯅ ꯇꯥꯛꯏ ꯃꯥꯅ ꯈꯪꯗꯦ ꯃꯌꯥꯝꯒ ꯃꯥꯟꯅꯅꯕꯨ ꯆꯠ ꯉꯝꯗꯦ ꯃꯥꯁꯦ ꯌꯥꯝ ꯂꯥꯏꯔꯤꯛ ꯐꯠꯇꯕ ꯃꯤꯅꯤ ꯈꯪꯕ ꯉꯝꯗꯕ ꯑꯣꯖꯥꯅ ꯇꯥꯛꯏꯗꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯣ ꯅꯣꯡꯃ ꯑꯣꯖꯥꯗ ꯍꯪꯉꯦ ꯑꯣꯖꯥ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯁꯦ ꯄꯔꯥꯁꯦ ꯑꯃꯐꯥꯎ ꯈꯪꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯑꯔꯥꯙꯅꯥ ꯇꯧꯔꯣ ꯄꯨꯖꯥ ꯇꯧꯔꯣ ꯅꯪ ꯅꯤꯡꯖꯔꯣ ꯁꯤꯕ ꯃꯍꯥꯗꯦꯕꯅ ꯄꯦꯟꯕꯤꯔꯒꯗꯤ ꯅꯪ ꯒ꯭ꯌꯥꯟ ꯐꯪꯅꯤ ꯖꯪꯒꯜꯗ ꯆꯠꯂꯦ ꯂꯥꯏ ꯅꯤꯡꯉꯦ ꯁꯤꯕꯖꯤꯒ ꯑꯔꯥꯙꯅꯥ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯕꯖꯤ ꯅꯣꯡꯃ ꯁꯣꯌꯝ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯑꯦ ꯑꯗꯨꯗꯨꯒ ꯖꯒꯣꯏ ꯁꯥꯔꯦ ꯗꯃꯔꯨ ꯈꯤꯡꯉꯦ ꯗꯃꯔꯨ ꯅꯚꯄꯟꯆꯚꯥꯔꯝ ꯍꯥꯏ नृतावसाने नटराजराजो ननादर्थकाम नवपञ्चवारम् उदर्तु कामः सनकादिसिद्धा नेतत् विमर्शे शिवसूत्रजालम् अदुना जगोई सारे जगोई सारगा डमरुदु खिंगे नवपञ्चवारम अहमदा मापल खिंगे अदि ngahaktang lepaga amu manga amu खिंगे अदु पुन्ना तरामरी र खिंदोइनि अदुना सनकादि ऋषि मतमदुदा अदगिदी पाणिनि श्लोकसिदा हाइबदि मतुंगिना सनकादि ऋषि अमसुंग पाणिनि मोय तारे मयामजिबु ज्ञान पिरगे हाइदना मयामजिबु उद्धार तौरगे हाइदना शिवजिना जगोय सारे अदुदुगा डमरु खिंबनि डमरु खिंबदो अदुदा तोपनदि डमरुगी खोंजेल ओइना तारंगनी पाणिनि महर्षिनदि मुन्ना खल्लुरकांदुदा माना सुम खंदरकांदि मंगोंददि व्याकरण शास्त्र की ज्ञान ओइना फंगे अदुना अहोबा सूत्र 13 हाइजे शिवजीना डमरुदगी थोखिबनी अदुना पाणिनिना खंगहौबनी कृपादो फंगे अदुगी मतुंगदगिदि मा ज्ञान फंगरे
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅ ꯏꯅꯔꯝꯃꯤꯕ ꯆꯠꯅꯔꯝꯃꯤꯕ ꯚ꯭ꯌꯥꯀꯔꯟꯒꯤ ꯅꯤꯌꯣꯝ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯂꯤꯕ ꯃꯌꯥꯝꯗ ꯂꯣꯏ ꯊꯨꯒꯥꯏꯔꯒ ꯄꯨꯡꯇꯣꯞ ꯇꯣꯞꯄ ꯄꯨꯡꯅꯧ ꯑꯅꯧꯕ ꯑꯃ ꯄꯨꯔꯥ ꯏꯗꯣꯏꯅꯤ ꯄꯥꯅꯤꯅꯤ ꯑꯗꯨꯗꯒꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛ ꯐꯥꯎꯈ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯅꯤꯅꯤ ꯚ꯭ꯌꯥꯀꯔꯟ ꯅꯝꯕꯤꯅꯕ ꯇꯧꯕ ꯚ꯭ꯌꯥꯀꯔꯟ ꯑꯃꯐꯥꯎ ꯂꯩꯇꯦ ꯄꯥꯅꯤꯅꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕꯁꯦ ꯑꯁꯨꯛ ꯌꯥꯝ ꯐꯖꯅ ꯑꯇꯩ ꯑꯇꯣꯞꯄ ꯂꯣꯟ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯒ ꯂꯣꯟ ꯇꯝꯕꯗ ꯃꯇꯥꯡꯁꯤꯗ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯏꯃꯥꯔꯣꯟ ꯃꯅꯤꯄꯨꯔꯤ ꯐꯖꯅ ꯈꯪꯗ꯭ꯔꯒꯗꯤ ꯀꯩꯗꯧꯉꯩꯗꯁꯨ ꯏꯪꯂꯤꯁ ꯍꯩꯕ ꯉꯝꯃꯣꯏ ꯐꯖꯅ ꯈꯪꯗꯤ ꯐꯖꯅ ꯍꯩꯕ ꯉꯝꯃꯣꯏ ꯍꯤꯟꯗꯤ ꯐꯖ ꯍꯩ ꯉꯝꯃꯣꯏ ꯁꯪꯁꯀ꯭ꯔꯤꯠ ꯐꯖ ꯍꯩ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯃꯅꯤꯄꯨꯔꯤ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯅꯤꯄꯨꯔꯤꯁꯤ ꯐꯖꯅ ꯍꯩꯔ ꯃꯇꯨꯡꯗ ꯈꯪꯗꯣꯏꯅꯤ ꯁꯪꯁꯀ꯭ꯔꯤꯠꯁꯦ ꯃꯅꯤꯄꯨꯔꯤꯁꯤ ꯐꯖꯅ ꯍꯩꯔ ꯃꯇꯨꯡꯗꯨꯗ ꯍꯤꯟꯗꯤꯁꯤ ꯈꯪꯗꯣꯏꯅꯤ ꯃꯅꯤꯄꯨꯔꯤ ꯐꯖꯅ ꯍꯩꯇ꯭ꯔꯒꯗꯤ ꯆꯟꯅꯩ ꯐꯨꯅꯩꯅꯗꯅ ꯏꯪꯂꯤꯁꯁꯨ ꯐꯖꯅ ꯈꯪꯉꯔꯣꯏ ꯍꯤꯟꯗꯤꯁꯨ ꯐꯖꯅ ꯈꯪꯉꯔꯣꯏ ꯁꯪꯁꯀ꯭ꯔꯤꯠꯁꯨ ꯐꯖꯅ ꯈꯪꯉꯔꯣꯏ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏ ꯀꯩꯒꯤꯅꯣꯗꯤ ꯍꯦꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯂꯣꯏꯅꯗꯅ ꯂꯥꯛꯑꯕꯅꯤ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝ ꯑꯩꯈꯣꯏ ꯏꯃꯥꯂꯣꯟ ꯃꯅꯤꯄꯨꯔꯤ ꯊꯣꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯏꯪꯂꯤꯁꯄꯨ ꯇꯝꯕꯤꯒꯦ ꯍꯥꯏꯔꯣ ꯁꯪꯁꯀ꯭ꯔꯤꯠꯄꯨ ꯇꯝꯒꯦ ꯍꯥꯏꯔꯣ ꯖꯔꯃꯟꯕꯨ ꯇꯝꯒꯦ ꯍꯥꯏꯔꯣ ꯆꯥꯏꯅꯤꯖꯕꯨ ꯇꯝꯒꯦ ꯍꯥꯏꯔꯣ ꯖꯄꯥꯅꯤꯁꯕꯨ ꯇꯝꯒꯦ ꯍꯥꯏꯔꯣ ꯂꯣꯟ ꯑꯃ ꯇꯝꯕ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯃꯥꯂꯣꯟ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯏꯃꯥꯂꯣꯟ ꯐꯖꯅ ꯈꯪꯗ꯭ꯔꯒꯗꯤ ꯁꯪꯁꯀ꯭ꯔꯤꯠꯁꯨ ꯍꯩꯕ ꯌꯥꯔꯣꯏ ꯏꯪꯂꯤꯁꯁꯨ ꯍꯩꯕ ꯌꯥꯔꯣꯏ ꯁꯪꯁꯀ꯭ꯔꯤꯠ ꯚ꯭ꯌꯥꯀꯔꯟꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯒꯦ ꯃꯁꯦ ꯏꯪꯂꯤꯁꯇꯁꯨ ꯄꯥꯟꯁꯤꯟꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗꯁꯨ ꯄꯥꯟꯁꯤꯟꯕ ꯌꯥꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯏꯔꯒꯦ ꯍꯥꯏꯕꯗꯨꯒꯤ ꯈꯨꯗꯝ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯅ ꯑꯗꯨꯅ ꯑꯍꯥꯟꯕꯗꯤ ꯑꯩꯈꯣꯏ ꯚ꯭ꯌꯥꯀꯔꯟ ꯇꯝꯕꯗꯗꯤ ꯁ꯭ꯂꯣꯛ ꯑꯅꯤ ꯑꯩꯈꯣꯏ ꯆꯤꯟꯐꯥ ꯊꯤ ꯑꯍꯥꯟꯕꯗ ꯒꯨꯔꯨ ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯕ ꯑꯗꯨ ꯃꯪꯒꯂꯥꯆꯔꯟ ꯍꯥꯏꯔ ꯈꯪꯅꯔꯤ ꯑꯔꯣꯏꯕꯗꯁꯨ ꯁꯨꯇ꯭ꯔꯁꯤꯡꯁꯦ ꯁꯨꯇ꯭ꯔ ꯅꯠꯇꯦ ꯁ꯭ꯂꯣꯛꯁꯤꯡꯁꯦ ꯊꯤꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯘꯨ ꯁꯤꯗꯥꯟꯇꯗ ꯌꯥꯎꯕ ꯁ꯭ꯂꯣꯛꯇꯒꯤ ꯍꯧꯔꯁꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯁꯨꯡ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯪꯒꯂꯥꯆꯔꯟ ꯁꯤꯒꯤ ꯁꯨꯇ꯭ꯔꯁꯤꯡꯁꯦ ꯁ꯭ꯂꯣꯛꯁꯤꯡꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯊꯤꯒꯅꯤ ꯑꯗꯨꯅ ꯑꯍꯧꯕꯗꯁꯨ ꯃꯪꯒꯜ ꯄꯤ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯃꯌꯥꯏꯗꯁꯨ ꯑꯔꯣꯏꯕꯗꯁꯨ ꯄꯤ ꯍꯥꯏꯗꯅ ꯃꯪꯒꯂꯥꯆꯔꯟ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯍꯧꯕꯗꯁꯨ ꯑꯔꯣꯏꯕꯗꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯀꯥꯎ ꯌꯥꯗꯦ ꯑꯣꯖꯥ ꯀꯥꯎꯔꯒꯗꯤ ꯕꯤꯗ꯭ꯌꯥ ꯃꯄꯨꯡ ꯐꯥꯗꯦ ꯂꯥꯏꯔꯤꯛꯇꯤ ꯍꯩꯈꯤꯕ ꯌꯥꯏ ꯂꯥꯏꯁꯨ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯣꯖꯥꯕꯨ ꯕꯦꯕꯥꯔ ꯇꯧꯔꯀꯥꯟꯗ ꯂꯥꯏꯁꯨ ꯍꯥꯏꯕꯁꯤ ꯂꯥꯏ ꯄꯨꯟꯁꯤꯗ ꯁꯥꯟꯇꯤ ꯐꯪꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯄꯨꯟꯁꯤꯗ ꯁꯥꯟꯇꯤ ꯐꯪꯗꯦ ꯑꯗꯨꯅ ꯂꯘꯨ ꯁꯤꯗꯥꯟꯇꯒꯤ ꯚ꯭ꯌꯥꯀꯔꯟꯗ ꯄꯤꯕ ꯑꯩꯈꯣꯏ ꯁ꯭ꯂꯣꯛ ꯑꯅꯤꯁꯦ ꯄꯨꯟꯅ ꯊꯤꯃꯤꯟꯅꯔꯁꯤ ꯑꯗꯨꯅ ꯂꯘꯨ ꯁꯤꯗꯥꯟꯇ ꯀꯅꯥꯒꯨꯝꯕꯅ ꯏꯁꯥꯒꯤ ꯂꯩꯔꯒꯗꯤ ꯍꯥꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯗꯩꯗ ꯁꯔꯁꯋꯇꯤ ꯃꯥꯇꯥꯖꯤꯒꯤ ꯁ꯭ꯂꯣꯛꯅꯤ ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯅ ꯑꯩꯅ ꯄꯥꯏꯖꯔꯤꯕꯁꯤ ꯒꯤꯇꯥ ꯄ꯭ꯔꯦꯁꯀꯤ ꯃꯆꯥꯅꯤ ꯂꯥꯏꯔꯤꯛ ꯂꯘꯨ ꯁꯤꯗꯥꯟꯇ ꯑꯗꯨꯗ ꯌꯥꯎꯔꯦ PDF ꯐꯥꯏꯜꯗꯁꯨ ꯄꯦꯖ ꯅꯝꯕꯔ 12ꯅꯤ ꯑꯗꯨꯒ ꯆꯦꯒꯤ ꯂꯥꯏꯔꯤꯛꯇꯁꯨ ꯄꯦꯖ ꯅꯝꯕꯔ 12ꯅꯤ ꯑꯗ ꯍꯥꯡꯇꯣꯛꯄꯤꯔꯣ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯂꯩꯇ꯭ꯔꯒꯗꯤ ꯏꯃꯦꯜ ꯑꯩꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯕꯅꯤ ꯑꯗꯨꯒꯤ ꯏꯃꯦꯜꯗꯨꯗ ꯊꯥꯕꯤꯔꯛꯑꯣ ꯑꯩ PDF ꯂꯥꯏꯔꯤꯛꯇꯣ ꯊꯥꯖꯔꯛꯀꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯂꯥꯏꯔꯤꯛ ꯃꯣꯕꯥꯏꯜꯗ ꯌꯦꯡ ꯌꯥꯔꯅꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯂꯦꯞꯇꯣꯞꯇ ꯂꯣꯏ ꯌꯦꯡ ꯌꯥꯔꯅꯤ शुक्लां ब्रह्मविचारसारपरमा माद्यां जगद्व्यापिनीं वीणापुस्तकधारिणीमभयदां जाड्यान्धकारापहां हस्ते स्फाटिकमालिकां विदधतीं पद्मासने संस्थितां वन्दे तां परमेश्वरीं भगवतीं बुद्धिप्रदां शारदाम् नत्वा सरस्वतीं देवीं शुद्धां गुण्यां करोम्यहं पाणिनीयप्रवेशाय लघुसिद्धान्तकौमुदीम् ॐ शान्ति शान्ति शान्तिः नत्वा सरस्वतीं देवीं शुद्धां गुण्यां करोम्यहं सिना वरदराजाचार्य लघुसिद्धान्तकौमुदीबु इरंबा ओजाजे मागी मंगलाचरणी मान इबनी अहानबगीसे सिजु सरस्वती वंदनानी शुक्लाम हाइबदि अंगौ फिजोल थोलिबी ब्रह्म विचार सार परमा ब्रह्म हाइरगदि ईश्वरबु खंगनै परमात्मा विचार हाइरगदि हन्नन निंसिंब खनबा दुबु विचार तौबा हाइर खंगनरे
ब्रह्मबु विचार तौबगी तौरकांदा सार मचंग पंगे सार हाइदि मचंग मची अदुगी परमाम अथोइबा हाइबनी ईश्वरबु हन्ना हन्ना निंकांदा संसार की माया की चाबगी थकबगी फिजे लेतेंगी मयाम से लोई काउथोग्रगा ईश्वर खक्तदा पुनिंग लुपसिले अदुनी मचंग ब्रह्मबु विचार तौबगी खलकांदा सार मचंग करी फंगे ब्रह्मकार वृत्ति है संस्कृत हिंदी दा हायरगदी ब्रह्म खक्ता निंगसिंगे तय अतोप मु निंगसिंगथ्रे ईश्वर खक्ता निंगसिंगे तय अतोप मु लेथ्रे अदुगी परमाम ख्वाय अथोइबा हाइदी ज्ञान मुनि चेतना अदुगी मसक ओइबा हे विद्या विद्या की लाइरेंबी सरस्वती माता आद्याम नंगदी ख्वाय हौ हौबदा इहान एक हान नंगजे प्रकट ओइगी मिथोरखिबनी संसार जिदा जगत व्यापिनीम जगत पुनमगजिदा नंगने हेक लैतम फोमु लैते नंगदी सिनबु थुंगना लै वीणा पुस्तक धारणिम पाइरिबी वीणा तानपुला मानव खोंगनब जंत्र थो अदि पुस्तक लाइरिक अभयदाम अकीबबु कुपीरिबी चार्य अंधकारा पहाम मायागी संसार की अमम्बा खंगदबगी अमम्ब मयामजिबु कुपीरिबी हस्ते हाथ खुद स्फाटिक मालिकाम स्फटिक है मणि अम लई अदुगी मणिदुदगी सेम माला अखोई रुद्राक्ष की तुलसी की माला मयाम लाई खोरम मतमदा नाम सोनब मतमदा हरे राम हरे कृष्ण सोन मतम सिनरिदो दमाइना स्फटिक है मणिदुन सेम माला खुद पाए हस्ते खुद स्फाटिक मालिकाम स्फटिक मणिदगी सेम माला विदधतिम पाइरिबी पद्मासने संस्थिताम पद्मासन योगासन की फंबगी पोस्नी पद्मासन है खोंग येचु फैगंद थमनी ओइजु फैगंद थमनी अनिम थमगा सत्तिंग फमद पद्मासन है खंगने पद्मासन द संस्थिताम फमलिबी बंदे खुरुमजरी ताम नंगबु परमेश्वरीम परम हाइदि अथोइबा ईश्वरी हाइदि लाइरेंबी मयामगी अथोइबा भगवतीम हे सरस्वती माता जी बुनी बुद्धि प्रदाम बुद्धि बुदेन पीनबिरिबी ज्ञान पीनबिरिबी शारदाम अतोप ममिंग सरस्वती माता को शारदा है खंगने हे शारदा माता हे इमा सरस्वती नंगबु खुरुमजरी है सम शुक्लाम ब्रह्म विचार मथक हाइरि मयाम जे मागी मगुन मयाम मथंग सैथाबने अनिसुबदना नत्वा सरस्वतीम देवीम शुद्धाम कुणयाम करोमिहम पाणिनीय प्रवेशाय लघु सिद्धांत कौमुदीम सिना वरदराजाचार्यन इबा नत्वा खुरुमजरगा सरस्वतीम देवीम सरस्वती इमाबु देवीबु खुरुमजरगा शुद्धाम करंब सरस्वती इमा शुद्धाम असेंग अमक पंबो यावदब सरस्वती इमा कोणयाम अफा अफब गुण मयामना लेतेंग फत्तब हाइबदो अमबु यावदब करोमी अहम सि सैरेंगनी मथक्ता इरिजु सैरेंगनी अनिसुबदा हौजिक इरिजु सैरेंगनी सैरेंगददी इंग्लिश लिटरेचर दा हाइगदी एसोनेंस एलिटरेशन कान याम लै अहोबदा वहाइजिंग मानहनबा अरोय मानहनबाना अदुन मदुगी फजनबा अदु मागी मात्रा हाइदन लेयमु दिथ्रेम्बिग हाइरे पायर छंदा हाइरे सिद मात्रा सु लेगदोनी तरेट लेगदोनी निपान लेगदोनी हाइदना मागी मसिंग जोंग थी 35 लेगदोनी 53 33 लेगदोनी अदुगी जु काइदनब सेम्बा फजहनबजु फजहनबा अरोयजु मानहनबा अहोबजु मानहनबा अदुना वाई परेंजे अमन ममांगदा अमन मतुंगदा सैरेंगदा खोय मणिपुरीदजु मयाम खंगिदुनी आई चलगे हाइदे चलगे आइदी नंगबु थादोक्तुना चलगे हाइदोनी चलगे आइदी थादोक्तुना नंगबु लोइनम ओंथोखरे अदुना सैरेंगनिना सिदजु वाई परेंजे जे अहोब मथंग मनावदी लोइनम कायरे अदो संस्कृत कते तै लोन का मुखेनरीजे इंग्लिश ददी आई गो टू इम्फाल हाइरो आई गो टू दिल्ली हाइरो अदा गो दिल्ली टू इम्फाल आई हायदि अदो यदि अर्थ मुक्तोर संस्कृत की दी थमनिंग मफन थमदा अर्थ काय बंबो लेती संस्कृत की फजरी जिसदन अदो नत्वा सरस्वतीम देवीम शुद्धाम गुणयाम करोमी अहम करोमी तौजरी अहम ऐना अहम ऐ हाइदी वरदराजा
ꯑꯩꯅ ꯀꯔꯣꯃꯤ ꯇꯧꯖꯔꯤ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯨ ꯂꯘꯨ ꯁꯤꯗꯥꯟꯇ ꯃꯈꯥꯗ ꯂꯘꯨ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤꯝ ꯂꯘꯨ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤ ꯀꯧꯕ ꯂꯥꯏꯔꯤꯛꯁꯦ ꯁꯤꯒꯤ ꯔꯆꯅꯥ ꯇꯧꯖꯔꯤ ꯑꯩ ꯁꯦꯝꯒꯠ ꯁꯥꯒꯠ ꯏꯖꯔꯤ ꯍꯥꯏꯕꯅꯤ ꯀꯩꯗꯧꯕ ꯏꯔꯤꯅꯣ ꯄꯥꯔꯅꯤꯅꯤꯌ ꯄ꯭ꯔꯕꯦꯁꯥꯌ ꯄꯥꯔꯅꯤꯅꯤ ꯍꯥꯏꯔꯒꯅ ꯃꯤ ꯃꯃꯤꯡ ꯈꯪꯅꯩ ꯑꯣꯖꯥ ꯑष्टाध्यायी ꯏꯔꯝꯕꯤꯕ ꯑꯣꯖꯥꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯩ ꯍꯥꯏꯔꯦ ꯄꯥꯔꯅꯤꯅꯤ ꯍꯥꯏꯔ ꯈꯪꯅꯔꯦ ꯄꯥꯔꯅꯤꯅꯤꯗꯒꯤ ꯋꯥꯍꯩ ꯇꯞꯁꯜꯂꯦ ꯄꯥꯔꯅꯤꯅꯤꯌ ꯏꯌ ꯍꯥꯞꯆꯜꯂꯦ ꯑꯩꯁꯤ ꯁꯤꯡꯉꯩꯁꯦ ꯍꯥꯞꯆꯜꯂꯦ ꯑꯗꯨ ꯀꯔꯤ ꯈꯪꯅꯈꯤꯕꯨ ꯄꯥꯔꯅꯤꯅꯤꯒꯤ ꯕ꯭ꯌꯥꯀꯔꯟꯕꯨ ꯈꯪꯅꯩ ꯄꯥꯔꯅꯤꯅꯤ ꯍꯥꯏꯔꯒꯅ ꯃꯤ ꯄꯥꯔꯅꯤꯅꯤꯌ ꯍꯥꯏꯔꯒꯅ ꯄꯥꯔꯅꯤꯅꯤ ꯏꯔꯝꯕ ꯕ꯭ꯌꯥꯀꯔꯟ ꯄꯥꯔꯅꯤꯅꯤꯅ 이름ꯕ ꯕ꯭ꯌꯥꯀꯔꯟꯗꯣ ꯑꯗꯨꯗ ꯄ꯭ꯔꯕꯦꯁꯥꯌ ꯈꯣꯡꯗꯥꯕ ꯌꯥꯅꯕ ꯆꯪꯖꯟꯕ ꯌꯥꯅꯕ ꯄ꯭ꯔꯕꯦꯁꯗꯤ ꯆꯪꯕ ꯍꯥꯏꯕꯗꯤ ꯄꯥꯔꯅꯤꯅꯤ ꯕ꯭ꯌꯥꯀꯔꯟꯗꯣ ꯂꯨꯃꯟꯈꯤꯗꯅ ꯈꯪꯗꯔꯦ ꯑꯗꯨꯅ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤꯁꯨ ꯆꯥꯎꯃꯟꯈꯔꯦ ꯑꯗꯨꯅ ꯃꯆꯥ ꯑꯃꯈꯛꯇꯪ ꯃꯁꯤꯅ ꯍꯧꯔꯒ ꯃꯁꯤ ꯈꯪꯉꯒꯗꯤ ꯄꯥꯔꯅꯤꯅꯤ ꯕ꯭ꯌꯥꯀꯔꯟꯗꯣ ꯈꯪꯕꯗ ꯂꯥꯏꯔꯅꯤ ꯑꯗꯨꯒꯤ ꯈꯪꯅꯅꯕ ꯃꯇꯦꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯂꯘꯨ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤ ꯀꯧꯕ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯦ ꯀꯔꯣꯃꯤ ꯇꯧꯖꯔꯤ ꯑꯍꯝ ꯑꯩꯅ ꯚꯔꯗꯔꯥꯖ ꯑꯆꯥꯔꯖ ꯑꯩꯅ ꯂꯘꯨ ꯁꯤꯗꯥꯟꯇ ꯀꯧꯕ ꯂꯥꯏꯔꯤꯛꯁꯦ ꯏꯖꯔꯤ ꯁꯔꯁꯋꯇꯤ ꯕꯟꯗꯅꯥ ꯃꯈꯜ ꯑꯃꯅꯤ ꯁꯤꯁꯨ ꯃꯪꯒꯂꯥꯆꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯍꯧꯕ ꯈꯨꯗꯤꯡꯃꯛꯇ ꯑꯍꯥꯟꯕꯒꯤ ꯁꯔꯁꯋꯇꯤꯒꯤ ꯃꯟꯇ꯭ꯔ ꯑꯣꯔ ꯑꯅꯤꯁꯨꯕꯁꯤꯅ ꯇ꯭ꯋꯥ ꯁꯔꯁꯋꯇꯤꯝ ꯁꯤ ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯤꯒꯅꯤ ꯑꯗꯨ ꯂꯘꯨ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤ ꯍꯥꯏꯁꯦ ꯁꯤꯒꯤ ꯑꯥꯔꯊꯗꯤ ꯂꯘꯨ ꯍꯥꯏꯗꯤ ꯃꯆꯥ ꯍꯥꯏꯕꯅꯤ ꯑꯄꯤꯛꯄ ꯁꯤꯗꯥꯟꯇ ꯍꯥꯏꯕꯗꯤ ꯁꯤද්ධ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯕ ꯃꯥꯏ ꯄꯥꯛꯄ ꯂꯣꯏꯁꯤꯜꯂꯕ ꯍꯥꯏ ꯈꯪꯅꯩ ꯑꯟꯇ ꯍꯥꯏꯗꯤ ꯑꯔꯣꯏꯕ ꯑꯗꯨ ꯁꯤꯗꯥꯟꯇ ꯍꯥꯏꯔꯒꯗꯤ ꯒ꯭ꯌꯥꯟꯕꯨ ꯈꯪꯅꯩ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯒ꯭ꯌꯥꯟ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯗꯒꯤ ꯅꯤꯌꯥꯏꯒꯤ ꯗꯔꯁꯟꯒꯤ ꯕꯦꯗꯥꯟꯇꯒꯤ ꯈꯨꯗꯤꯡꯃꯛꯁꯤ ꯁꯤꯗꯥꯟꯇ ꯍꯥꯏꯔꯒꯅꯤ ꯁꯤꯗꯥꯟꯇ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯀꯔꯝꯕ ꯒ꯭ꯌꯥꯟꯅꯣꯕꯨ ꯃꯗꯨꯗ ꯌꯦꯠꯅꯕ ꯌꯥꯎꯗ꯭ꯔꯣ ꯄ꯭ꯔꯨꯐꯀ ꯂꯣꯏꯅꯅ ꯍꯥꯏꯕ ꯃꯤꯅ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯌꯥꯟꯗꯣ ꯀꯔꯤ ꯈꯪꯅꯒꯦꯕꯨ ꯄ꯭ꯔꯃꯥꯟꯒ ꯂꯣꯏꯅꯅ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯌꯥꯎꯔꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯌꯥꯟꯗꯣ ꯁꯥꯛꯁꯥꯠ ꯑꯅꯨꯚꯥꯕꯀ ꯂꯣꯏꯅꯅ ꯌꯥꯎꯔꯕ ꯒ꯭ꯌꯥꯟꯗꯣ ꯑꯗꯨꯕꯨ ꯀꯔꯤ ꯑꯅꯨꯚꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗꯗꯤ ꯀꯔꯤ ꯍꯥꯏ ꯏꯪꯂꯤꯁꯇꯗꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯍꯥꯏ ꯃꯅꯤꯄꯨꯔꯤꯗꯗꯤ ꯍꯛꯊꯦꯡꯅꯕ ꯒ꯭ꯌꯥꯟ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯑꯗꯨ ꯑꯗꯨꯒ ꯂꯣꯏꯅꯔꯕ ꯒ꯭ꯌꯥꯟꯗꯣ ꯁꯤꯗꯥꯟꯇ ꯍꯥꯏꯔ ꯈꯪꯅꯩ ꯑꯗꯨꯅ ꯂꯘꯨ ꯃꯆꯥ ꯑꯄꯤꯛꯄ ꯌꯥꯝꯅ ꯏꯗꯦ ꯁꯤꯗ ꯁꯨꯇ꯭ꯔ ꯑꯗꯨꯅꯅꯤ ꯂꯘꯨ ꯍꯥꯏꯔꯤꯁꯦ ꯃꯔꯨ ꯑꯣꯏꯕ ꯆꯪꯗꯕ ꯌꯥꯗꯕ ꯃꯔꯨ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟ ꯁꯨꯇ꯭ꯔ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯥꯅ ꯍꯥꯞꯄꯕ ꯁꯤꯡꯉꯩꯁꯤ ꯈꯪꯉꯒꯗꯤ ꯄꯥꯔꯅꯤꯅꯤꯒꯤ ꯕ꯭ꯌꯥꯀꯔꯟ ꯏꯔꯥꯏ ꯂꯥꯏ ꯈꯪꯒꯅꯤ ꯀꯧꯃꯨꯗꯤ ꯍꯥꯏꯁꯦ ꯀꯨꯃꯨꯗ ꯍꯥꯏꯔꯒꯗꯤ ꯊꯔꯣ ꯈꯪꯅꯩ ꯀꯨꯃꯨꯗꯗꯒꯤ ꯀꯧꯃꯨꯗꯤ ꯍꯥꯏꯔ ꯂꯥꯛꯑꯦ ꯀꯧꯃꯨꯗꯤ ꯍꯥꯏꯔꯒꯗꯤ ꯊꯥꯕꯜ ꯊꯣꯛꯑꯀꯥꯟꯗ ꯅꯨꯃꯤꯗꯥꯡ ꯁꯥꯠꯂꯦ ꯊꯔꯣꯁꯦ ꯅꯨꯡꯊꯤꯟꯗ ꯁꯛꯀꯥꯏꯗꯦ ꯅꯨꯃꯤꯗꯥꯡ ꯁꯛꯀꯥꯏ ꯑꯗꯨ ꯊꯝꯕꯥꯜꯅ ꯅꯨꯡꯁꯥ ꯁꯥꯔꯒ ꯅꯨꯃꯤꯠ ꯊꯣꯛꯂꯀꯥꯟꯗ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯉꯀꯥꯟꯗ ꯁꯥꯠꯂꯦ ꯑꯗꯨꯅ ꯅꯨꯡꯊꯤꯜ ꯑꯣꯏꯔꯒꯁꯨ ꯅꯨꯡꯁꯥ ꯁꯥꯗ꯭ꯔꯒꯗꯤ ꯊꯝꯕꯥꯜ ꯁꯥꯠꯇꯦ ꯊꯝꯕꯥꯜ ꯅꯨꯡꯁꯥ ꯍꯦꯛ ꯁꯥꯔꯕ ꯅꯨꯃꯤꯠ ꯊꯣꯛꯑꯕ ꯅꯣꯡ ꯃꯪꯉꯒꯗꯤ ꯊꯝꯕꯥꯜ ꯁꯥꯠꯂꯔꯣꯏ ꯅꯨꯡꯁꯥ ꯁꯥꯔꯒꯗꯤ ꯊꯝꯕꯥꯜ ꯁꯣꯏ ꯁꯥꯠꯂꯅꯤ ꯄꯥꯠꯇ ꯀꯔꯤꯒꯨꯝꯕ ꯊꯝꯕꯥꯜ ꯁꯥꯠꯄ ꯃꯐꯝꯗ ꯆꯠꯂꯒꯗꯤ ꯃꯌꯥꯝ ꯈꯪꯕꯤꯒꯅꯤ ꯍꯥꯟꯅ ꯊꯦꯡꯅꯕꯤꯕꯁꯨ ꯌꯥꯎꯔꯝꯃꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯝꯕꯥꯜꯗꯣ ꯂꯤꯔꯛꯑꯦ ꯑꯗꯒꯤꯗꯤ ꯁꯥꯠꯂꯕ ꯃꯇꯨꯡꯗ ꯃꯅꯥꯗꯣ ꯀꯦꯟꯗꯧꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯤ ꯑꯗꯨꯝ ꯁꯛꯀꯥꯏꯔꯒ ꯂꯩꯔꯅꯤ ꯃꯣꯏꯗꯨꯗꯤ ꯑꯃꯨꯛ ꯊꯝꯕꯥꯜ ꯂꯩꯅꯥꯁꯤꯡꯗꯣ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯔꯣꯏ ꯃꯥꯗꯤ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄ ꯑꯗꯩꯗꯤ ꯑꯃꯨꯛ ꯈꯨꯝꯖꯤꯟꯕ ꯂꯩꯔꯔꯣꯏ ꯑꯍꯥꯟꯕ ꯁꯥꯠꯄꯗ ꯉꯥꯏꯔꯤꯕ ꯊꯝꯕꯥꯜꯁꯤꯡꯗꯣ ꯑꯗꯨꯗꯤ ꯅꯨꯡꯁꯥ ꯁꯥꯔꯛꯄ ꯃꯇꯝ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯤꯅ ꯍꯦꯛ ꯃꯉꯥꯜꯅ ꯍꯦꯛ ꯌꯩꯕ ꯃꯇꯝꯗ ꯇꯞꯅ ꯐꯟꯗꯣꯔꯛꯀꯗꯣꯏꯅꯤ ꯍꯥꯡꯗꯣꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯗꯩ ꯑꯃꯨꯛ ꯅꯨꯃꯤꯠ ꯂꯩꯁꯟꯈ꯭ꯔꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯌꯧꯔꯀꯥꯟꯗ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯪꯉꯔꯣꯏ ꯑꯗꯒꯤꯗꯤ ꯇꯞꯅ ꯑꯃꯨꯛ ꯎꯝꯁꯤꯟꯈ꯭ꯔꯅꯤ ꯂꯩꯅꯥꯁꯤꯡꯗꯣ ꯈꯨꯝꯖꯤꯟꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯔꯣꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯥꯕꯜ ꯍꯦꯛ ꯊꯣꯛꯑꯀꯥꯟꯗ ꯊꯔꯣ ꯁꯛꯀꯥꯏ ꯑꯇꯩ ꯃꯇꯝꯗꯤ ꯁꯥꯠꯇꯦ ꯑꯗꯨꯅ ꯀꯨꯃꯨꯗꯕꯨ ꯁꯥꯠꯇꯣꯛꯍꯜꯂꯤꯕ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯨꯃꯨꯗ ꯍꯥꯏꯗꯤ ꯊꯔꯣꯕꯨ ꯁꯥꯠꯇꯣꯛꯍꯜꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏ ꯀꯧꯃꯨꯗꯤ ꯍꯥꯏꯔ ꯈꯪꯅꯔꯤ ꯍꯥꯏꯗꯤ ꯊꯥꯕꯜꯕꯨ ꯀꯧꯃꯨꯗꯤ ꯍꯥꯏꯔ ꯈꯪꯅꯩ ꯑꯗꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯒ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯒ ꯀꯔꯤ ꯈꯦꯠꯅꯩ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠꯇꯤ ꯆꯥꯛꯊꯦꯛꯀꯤꯗꯣ ꯌꯦꯡꯉꯝꯗꯦ ꯍꯦꯛ ꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯇꯝ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗꯕꯨꯗꯤ ꯌꯦꯡꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗꯗꯤ ꯌꯦꯡꯉꯝꯗꯦ ꯅꯨꯃꯤꯠ ꯆꯥꯛꯊꯦꯛꯀꯤ ꯇꯧꯏ ꯊꯥꯗꯤ ꯊꯣꯔꯛꯄꯗ ꯉꯥꯏꯕ ꯑꯣꯏꯔꯣ ꯃꯔꯛꯇ ꯑꯣꯏꯔꯣ ꯇꯥꯔꯝꯗꯥꯏ ꯑꯣꯏꯔꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯦꯡꯕ ꯉꯝꯃꯤ ꯑꯗꯨꯅ
ꯀꯧꯃꯨꯗꯤꯒꯤ ꯃꯁꯛ ꯑꯣꯏꯕ ꯊꯥꯕꯜꯒꯤ ꯃꯁꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯃꯦꯡꯕ ꯑꯊꯣꯠꯄ ꯏꯔꯥꯏ ꯂꯥꯏꯕ ꯈꯪꯕꯗꯁꯨ ꯂꯥꯏꯕ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯄꯔꯥ ꯍꯥꯏꯁꯦ ꯄꯥꯕ ꯃꯇꯝꯗ ꯗ꯭ꯔꯥꯏ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯆꯒꯟꯅꯔꯒꯗꯤ ꯈꯪꯕꯗ ꯂꯨꯔꯒꯗꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯇꯜꯂꯤ ꯄꯔꯥ ꯍꯥꯏꯁꯦ ꯄꯥꯅꯤꯡꯗꯦ ꯑꯗꯨ ꯌꯥꯝ ꯑꯊꯣꯠꯄ ꯑꯃꯦꯡꯕ ꯑꯗꯨꯗꯩꯗ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯔꯒꯗꯤ ꯑꯗꯨ ꯄꯔꯥ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯅꯤꯡꯉꯤ ꯈꯪꯅꯤꯡꯉꯤ ꯏꯔꯥꯏ ꯂꯥꯏ ꯄꯔꯥꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯗꯕ ꯂꯥꯏꯁꯨ ꯂꯥꯏꯗꯕ ꯄꯔꯥꯗꯤ ꯀꯅꯥꯃꯨꯛ ꯄꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯃꯤꯡꯁꯦ ꯀꯧꯃꯨꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯟꯒꯨꯝꯕ ꯑꯅꯦꯡꯕ ꯑꯊꯣꯠꯄ ꯏꯔꯥꯏ ꯂꯥꯏꯗꯧꯕ ꯅꯨꯡꯉꯥꯏꯗꯧꯕ ꯍꯥꯏꯕꯅꯤ ꯂꯘꯨ ꯃꯆꯥ ꯁꯤꯗꯥꯟꯇ ꯂꯘꯨ ꯃꯆꯥ ꯑꯄꯤꯛꯄ ꯁꯤꯗꯥꯟꯇꯒꯤ ꯑꯄꯤꯛꯄ ꯒ꯭ꯌꯥꯟꯒꯤ ꯑꯄꯤꯛꯄ ꯀꯧꯃꯨꯗꯤ ꯃꯗꯨꯅ ꯄ꯭ꯔꯀꯥꯁ ꯃꯉꯥꯟ ꯄꯤꯒꯗꯧꯔꯤꯅꯤ ꯒ꯭ꯌꯥꯟꯒꯤ ꯃꯉꯥꯟ ꯁꯪꯁꯀ꯭ꯔꯤꯠ ꯕ꯭ꯌꯥꯀꯔꯟꯒꯤ ꯃꯉꯥꯟ ꯄꯤꯒꯗꯧꯔꯤꯅꯤ ꯑꯗꯨ ꯄꯤꯗꯧꯔꯤ ꯃꯉꯥꯟꯁꯦ ꯅꯨꯃꯤꯠꯀꯤ ꯃꯉꯥꯟꯒꯨꯝꯕ ꯅꯠꯇꯕ ꯑꯊꯣꯠꯄ ꯊꯥꯕꯜꯒꯤ ꯃꯉꯥꯟꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯈꯪꯗꯧꯕ ꯍꯔꯥꯎꯕꯁꯨ ꯌꯥꯎꯗꯧꯕ ꯂꯥꯏꯁꯨ ꯂꯥꯏꯕ ꯁꯤꯅ ꯂꯥꯏꯔꯤꯛꯀꯤ ꯑꯥꯔꯊꯗꯨꯒꯤ ꯋꯥꯅꯤ ꯃꯃꯤꯡꯅꯤ ꯂꯥꯏꯔꯤꯛ ꯃꯃꯤꯡꯅꯤ ꯂꯘꯨ ꯁꯤꯗꯥꯟꯇ ꯀꯧꯃꯨꯗꯤ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯤꯡꯅꯤ ꯑꯩꯈꯣꯏꯅ ꯇꯝꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛꯁꯦ व्याकरणसे ग्रामार से ममिंग लघु सिद्धांत कौमुदी अदुना मखादा लेरे से अर्थ संज्ञा प्रकरणम हायरगा सिदा पीरिबा तरागा मरीजे सिनी डमरू खिंगा कांदा शिवजी की डमरूदगी थोरकिबो वाही पाणिनि तारगा माना ग्रामार ओइना व्याकरण इरकदोइनि उच्चारण तौजी पासी अ इ उन रि लरिक ए ओंग ऐ औच हा या वा र लर्ण ज्ञा मांगाणनम झा भई गाढ़ धश जब गाढ़ दश खा फा छ ठ थ च ट तौ का पै शा शा सर हल सिगी तराग मरीजनी सूत्र हायरग खंगनै सिसु करिगे सूत्र हायरग खंगलगेबु माहेश्वर सूत्र हायरग खंगनै माहेश्वर महेश महादेवना पीखिब डमरू खिंगगा पाणिनिबु ताखिबनी हायदना सिबु माहेश्वर सूत्र हायरग खंगनै सिगी तरा मरी से सिदगी व्याकरण पुरा हौदोकदोइन सि अखोइना कोक सम लाइ मे पाना चिन तिन खौngौ थौवाइना प तम्मिबदुमाइ कोखो गोखो ngो तम्मिबदुमाइना सिना संस्कृत व्याकरण की मागी अहो मयेकनि वाहै खोन्थोकनि सिदगी संस्कृत व्याकरण से लोई सेमकदोइन सिदैदा फॉर्मूला यावरगा सेमग्रबनि सिदैदा मथंग मनाव जे अमत कायबा याद्रा अदुना मथंग मनाव कायदना मसि फागदबनि मसि फाद्रगदि संस्कृत व्याकरण तंबा याररोय अदुना अहानबद अहोबदा मसि मथंग मनाव अमत कायदना फागदब कनाना हाली कनाना कोली हायबा खंगना वाहै मयेक अमगा खोन्थो अमगा हायरबा मतुंगदा लेपा यादि मागी लेफम लेफमदा लेपकदबनि खुदमोइन आ इ उन हायरगा सका लेप जारे रि लरिक हायरगा लेप यारे ए ओंग हायरगा लेप यारे ए हायरगा ओंग ओ हायद्रिंगेदि मरक्ता लेप यादे आ इ उन समाय हायादे आ इ उन चांग अमदा ख फ छ ठ थ च ट तौ मागी रिदम अमनायना हायदोनि ख फ छ ठ च ट तौ समाय हायादे मरक्ता लेपथोक लेपके हायरदि कदाय लेपकनि वा सिगी मरक्ता मसिंगिजे 1 2 3 4 5 ना असिगी अममम सूत्र अममम असिगी अरोबदा अममम लेप याय आ ए ओन रे लरिक ए ओंग आई औच हायदना खरखर लेप याय मरक्ता लेप याति अदना ngasiगीदी मतंगसिदा लोइसलजी अदुगी मथंगी क्लास ता मो मसे मैतै मेका अदे बंगालीगा हौजिक अनौब नहासिंगदी अमुक मैतै मेक नत्रदि बंगाली मेकती बेंगोली मेकती खंगदरे अदना बेंगोली मेकता कमाइना इ अदि अखोई मैतै मेकतना कमाइ इ कमाइ तौनी हायबदो अमुक कोन मथंगीदम नैनरसि कमाइना उच्चारण खोन्थो कमाइना हाइगनी हायब खोइना हिंदी ngang संस्कृत ngang जे अखोई मैतैना ngang लाले लोइनमक अदा कमाइ हाइदौनो हायबदो मथंगी क्लास तौ नैनरसि अतोपा तोंगानबा क्लास सीरीज अमगा जथगनी अदुदना सुमना इबा खक्ता नैनब इबा खक्ता तंबा प्लस माइनस तौरगा वाही परेंग यावरी वाही सिंगजे खुदम ओइना नत्वा सरस्वती देवी हायरसि करी करी वाहीना कमाइ साजला सेमनो मयेक थुगाइबा अदुगी तोंगाना इबगिना तोंगाना क्लास अमा तोंगाना लेरनी अदुन सीरीज तोंगाना अमा लघु सिद्धांतगिना तोंगाना अमा इबगिदि सिदा तमरो
तोंगाना अतोप सीरीज तुदा ओइना अदुदा ओइना तमसी सीरीज हाइदि सिगी चैनल से दम लाकदबनी अदना हौजदी अरोइबगी ओइना मंत्रानी से पुनः मुथिमिनरसे शुक्लां ब्रह्म विचार सार परमा माद्यां जगद व्यापिनीं वीरणा पुस्तक धारुणीम भयदां जाड्यान्धकारापहां हस्ते स्फाटिकमालिकां विदधतीं पद्मासने संस्थितां वन्दे तां परमेश्वरीं भगवतीं बुद्धिप्रदां शारदाम् नत्वा सरस्वतीं देवीं शुद्धां गुण्यां करोम्यहं पाणिनीयप्रवेशाय लघुसिद्धान्तकौमुदीम् ओम शांति 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 मथंगी क्लास तमु पुनः उनरसी